ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯣꯔꯖꯩꯒꯤ ꯅꯥꯆꯣꯝꯅ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯗ ꯃꯦꯇ꯭ꯔꯤꯛꯁ ꯐꯔꯦ ꯃꯔꯨꯞꯁꯤꯡ ꯑꯩ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯖꯔꯒꯦ ꯑꯩꯅ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯆꯔꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯃꯛꯇꯗ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ ꯑꯅꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯕꯒꯤ ꯁꯛꯇꯝ ꯎꯠꯂꯤ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯔꯨꯝ ꯅꯝꯕꯔ 303ꯒꯤ ꯊꯣꯡ ꯀꯥꯎꯈꯥꯏꯔꯛꯄ ꯃꯇꯝꯗ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯤꯔꯣꯏꯟ ꯑꯣꯏꯔꯤꯕꯤ ꯇ꯭ꯔꯤꯅꯤꯇꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕꯁꯤ ꯎꯕ ꯐꯪꯉꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯇ꯭ꯔꯤꯅꯤꯇꯤꯕꯨ ꯃꯈꯨꯠ ꯊꯥꯡꯒꯠꯅꯕ ꯍꯥꯏꯕꯗꯒꯤ ꯇ꯭ꯔꯤꯅꯤꯇꯤ ꯃꯈꯨꯠ ꯊꯥꯡꯒꯠꯂꯝꯃꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯕ ꯎꯏ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯚꯤꯂꯦꯟ ꯑꯣꯏꯔꯤꯕ ꯑꯦꯖꯦꯟꯠ ꯁ꯭ꯃꯤꯊꯀ ꯑꯇꯣꯞꯄ ꯑꯦꯖꯦꯟꯠ ꯑꯅꯤꯒ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯕꯨ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯆꯪꯒꯅꯨ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯋꯥ ꯂꯧꯗꯅ ꯆꯪꯂꯝꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯌꯥꯝꯅ ꯊꯧꯑꯣꯏꯗꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯪꯍꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯔꯒ ꯄꯣꯔꯛꯂꯒꯅꯤ ꯍꯥꯏꯅ ꯑꯦꯖꯦꯟꯠ ꯁ꯭ꯃꯤꯊꯅ ꯈꯨꯝꯂꯛꯏ ꯅꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯥ ꯃꯅꯨꯡꯗ ꯇ꯭ꯔꯤꯅꯤꯇꯤꯅ ꯂꯩꯔꯝꯕ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯕꯨ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯂꯤ ꯑꯦꯖꯦꯟꯠ ꯁ꯭ꯃꯤꯊꯀ ꯂꯥꯛꯃꯤꯟꯅꯕ ꯑꯇꯣꯞꯄ ꯑꯦꯖꯦꯟꯠ ꯑꯅꯤꯗꯨꯒ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ ꯈꯔꯒ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤ ꯇ꯭ꯔꯤꯅꯤꯇꯤꯅ ꯃꯣꯔꯐꯤꯌꯁ ꯀꯧꯕ ꯃꯤꯁꯛ ꯑꯃꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯃꯣꯔꯐꯤꯌꯁꯅ ꯇ꯭ꯔꯤꯅꯤꯇꯤꯕꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯎ ꯑꯃꯗꯤ ꯕꯤꯜꯗꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯐꯣꯟ ꯕꯨꯠ ꯑꯃꯗ ꯂꯥꯛꯎ ꯍꯥꯏꯅ ꯈꯪꯍꯜꯂꯛꯏ ꯑꯁꯨꯝꯅ ꯇ꯭ꯔꯤꯅꯤꯇꯤ ꯃꯐꯝꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯆꯦꯟꯈꯤꯕꯁꯤ ꯎꯕꯗ ꯑꯦꯖꯦꯟꯠꯁꯤꯡ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯇ꯭ꯔꯤꯅꯤꯇꯤꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯇ꯭ꯔꯤꯅꯤꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯁꯨꯄꯔ ꯍ꯭ꯌꯨꯃꯦꯟ ꯄꯋꯥꯔ ꯂꯩꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯦꯖꯦꯟꯠ ꯁ꯭ꯃꯤꯊ ꯌꯥꯎꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯈꯤꯕ ꯑꯦꯖꯦꯟꯠꯁꯤꯡ ꯑꯗꯨꯁꯨ ꯁꯨꯄꯔ ꯍ꯭ꯌꯨꯃꯦꯟ ꯑꯣꯏꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯇ꯭ꯔꯤꯅꯤꯇꯤꯕꯨ ꯐꯪꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇ꯭ꯔꯤꯅꯤꯇꯤ ꯐꯣꯟ ꯕꯨꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯇ꯭ꯔꯛ ꯑꯃꯁꯨ ꯐꯣꯟ ꯕꯨꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯕꯨꯠꯇꯨꯗ ꯀꯣꯜ ꯑꯃꯁꯨ ꯈꯤꯡꯂꯛꯂꯝꯃꯤ ꯇ꯭ꯔꯤꯅꯤꯇꯤꯅ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯐꯣꯟ ꯕꯨꯠ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯐꯣꯟ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯝꯃꯤ ꯑꯗꯨꯒ ꯇ꯭ꯔꯛ ꯑꯗꯨꯅꯁꯨ ꯐꯣꯟ ꯕꯨꯠ ꯑꯗꯨꯕు ꯊꯣꯝꯒꯥꯏꯔꯝꯃꯤ ꯇ꯭ꯔꯛ ꯊꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯦꯖꯦꯟꯠ ꯁ꯭ꯃꯤꯊ ꯃꯁꯥꯃꯛ ꯑꯣꯏꯔꯝꯈꯤ ꯃꯍꯥꯛꯅ ꯇ꯭ꯔꯛꯇꯒꯤ ꯀꯨꯝꯊꯗꯨꯅ ꯐꯣꯟ ꯕꯨꯠ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝꯗꯨꯗ ꯇ꯭ꯔꯤꯅꯤꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯊꯪꯒꯤ ꯇꯥꯔꯒꯦꯠ ꯑꯣꯏꯅ ꯅꯤꯌꯣ ꯀꯧꯕ ꯃꯤꯁꯛ ꯑꯃꯕꯨ ꯊꯤꯔꯨꯅꯕ ꯋꯥꯐꯝꯁꯨ ꯑꯦꯖꯦꯟꯠꯁꯤꯡ ꯑꯁꯤꯅ ꯈꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯤꯔꯣ ꯑꯣꯏꯔꯤꯕ ꯊꯣꯃꯥꯁ ꯑꯦꯟꯗꯔꯁꯟ ꯑꯇꯣꯞꯄ ꯃꯃꯤꯡ ꯑꯃꯅ ꯅꯤꯌꯣ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯃꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯃꯃꯥꯡꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯍꯥꯛ ꯑꯁꯤ ꯀꯝꯄ꯭ꯌꯨꯇꯔ ꯄ꯭ꯔꯣꯒ꯭ꯔꯥꯃꯔ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯏꯜꯂꯤꯒꯦꯜ ꯍꯦꯀꯔ ꯑꯃꯁꯨꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯤꯁꯇꯦꯝꯗꯒꯤ ꯃꯦꯇ꯭ꯔꯤꯛꯁ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯂꯤ ꯍꯥꯏꯕꯁꯤꯁꯨ ꯁꯤꯟ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔꯗꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯤ ꯃꯦꯁꯦꯖ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯍꯧꯒꯠꯂꯣ ꯅꯤꯌꯣ ꯃꯦꯇ꯭ꯔꯤꯛꯁꯅ ꯅꯍꯥꯛꯄꯨ ꯊꯤꯔꯤ ꯅꯍꯥꯛ ꯍ꯭ꯋꯥꯏꯠ ꯔꯦꯕꯤꯠꯀꯤ ꯃꯇꯨꯡ ꯏꯜꯂꯛꯎ ꯃꯦꯁꯦꯖ ꯑꯁꯤ ꯎꯕꯗ ꯅꯤꯌꯣꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯀꯅꯥꯅ ꯃꯦꯁꯦꯖ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡ ꯊꯤꯜꯂꯛꯏ ꯅꯤꯌꯣꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯅꯤꯌꯣꯗꯒꯤ ꯂꯣꯟꯅ ꯁꯣꯐꯋꯦꯌꯔ ꯑꯃ ꯂꯩꯕ ꯂꯥꯛꯄ ꯑꯣꯏꯔꯝꯂꯦ ꯅꯤꯌꯣꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯇꯨꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯁꯣꯐꯋꯦꯌꯔ ꯗꯤꯛꯁ ꯑꯃꯕꯨ ꯄꯤꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯗꯨꯅ ꯅꯤꯌꯣꯕꯨ ꯕꯥꯔ ꯑꯃꯗ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯑꯦꯟꯖꯣꯏ ꯇꯧꯔꯨꯁꯤ ꯍꯥꯏꯅ ꯍꯧꯔꯝꯃꯤ ꯑꯍꯥꯟꯕꯗ ꯅꯤꯌꯣꯅ ꯃꯈꯣꯏꯒꯤ ꯋꯥꯐꯝꯗꯨ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯌꯦꯛꯂꯤꯕ ꯍ꯭ꯋꯥꯏꯠ ꯔꯦꯕꯤꯠꯀꯤ ꯇꯦꯇꯨ ꯑꯗꯨꯕꯨ ꯎꯔꯨꯕꯗꯒꯤ ꯅꯤꯌꯣꯅꯁꯨ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯄꯗꯨ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯥꯔ ꯑꯃꯗ ꯅꯤꯌꯣꯅ ꯃꯇꯣꯝꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯇ꯭ꯔꯤꯅꯤꯇꯤꯅ ꯍꯜꯂꯣ ꯅꯤꯌꯣ ꯍꯥꯏꯅ ꯃꯍꯥꯛꯄු ꯃꯃꯤꯡ ꯄꯟꯗꯨꯅ ꯀꯧꯔꯛꯏ ꯅꯤꯌꯣꯅ ꯅꯍꯥꯛ ꯑꯩꯕꯨ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯇ꯭ꯔꯤꯅꯤꯇꯤꯗ ꯍꯪꯂꯛꯏ ꯇ꯭ꯔꯤꯅꯤꯇꯤꯅ ꯅꯤꯌꯣꯕꯨ ꯅꯍꯥꯛ ꯑꯁꯤ ꯀꯝꯄ꯭ꯌꯨꯇꯔ ꯄ꯭ꯔꯣꯒ꯭ꯔꯥꯃꯔ ꯑꯃꯅꯤ ꯑꯗꯨꯒ ꯏꯜꯂꯤꯒꯦꯜ ꯍꯦꯀꯔ ꯑꯃꯁꯨꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯅꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯤꯔꯛꯄꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯋꯥꯍꯪ ꯈꯔꯒꯤ ꯄꯥꯎꯈꯨꯝꯁꯨ ꯈꯪꯕ ꯄꯥꯝꯂꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯅꯤꯌꯣꯅ ꯃꯦꯇ꯭ꯔꯤꯛꯁ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯇ꯭ꯔꯤꯅꯤꯇꯤꯗ ꯍꯪꯂꯛꯏ ꯇ꯭ꯔꯤꯅꯤꯇꯤꯅ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯃꯗꯨꯒꯤꯗꯃꯛ ꯃꯣꯔꯐꯤꯌꯁꯅ ꯅꯍꯥꯛꯄꯨ ꯊꯤꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨꯁꯨ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯌꯣꯅ ꯑꯣꯐꯤꯁꯇ ꯐꯝꯂꯤꯉꯩꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯄꯥꯔꯁꯦꯜ ꯑꯃ ꯃꯉꯣꯟꯗ ꯄꯤꯔꯛꯂꯝꯃꯤ ꯅꯤꯌꯣꯅ ꯃꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯐꯣꯟ ꯑꯃ ꯌꯥꯎꯔꯝꯃꯤ ꯄꯥꯔꯁꯦꯜ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯐꯣꯟ ꯑꯗꯨꯗ ꯀꯣꯜ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯀꯣꯜꯗꯨ ꯅꯤꯌꯣꯅ ꯄꯥꯏꯈꯠꯂꯨꯕ ꯃꯇꯝꯗ ꯃꯣꯔꯐꯤꯌꯁꯅ ꯀꯣꯜ ꯑꯗꯨ ꯅꯤꯌꯣꯒꯤ ꯃꯐꯝꯗ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ ꯃꯣꯔꯐꯤꯌꯁꯅ ꯅꯤꯌꯣꯗ ꯅꯍꯥꯛ ꯁꯨꯄꯔ ꯍ꯭ꯌꯨꯃꯦꯟ ꯄꯋꯥꯔ ꯆꯦꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯅꯍꯥꯛ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯦ ꯃꯁꯤꯕꯨ ꯅꯍꯥꯛꯅ ꯈꯪꯕ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛꯅ ꯐꯝꯂꯤꯕꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯅꯍꯥꯛ ꯌꯥꯝꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯤꯌꯣꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯦꯖꯦꯟꯠ ꯁ꯭ꯃꯤꯊꯀ ꯂꯣꯏꯅꯅ ꯑꯦꯖꯦꯟꯠ ꯑꯍꯨꯝꯅ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯅꯤꯌꯣꯅꯁꯨ ꯈꯪꯕ ꯉꯝꯂꯦ ꯃꯗꯨ ꯎꯕꯗ ꯅꯤꯌꯣꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯃꯣꯔꯐꯤꯌꯁꯇ ꯍꯪꯂꯛꯏ ꯃꯣꯔꯐꯤꯌꯁꯅ ꯑꯩ ꯈꯪꯗꯦ
ꯃꯈꯣꯏꯅ ꯅꯪꯕꯨ ꯐꯥꯔꯒ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯦ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯍꯥꯏꯕꯗꯨꯗꯃꯛ ꯇꯧ ꯍꯥꯏꯅ ꯈꯪꯍꯜꯂꯛꯏ ꯅꯤꯌꯣꯗꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯔꯝꯅ ꯃꯍꯥꯛ ꯃꯣꯔꯐꯦꯁꯅ ꯍꯥꯏꯕꯗꯨꯗꯃꯛ ꯇꯧꯕ ꯇꯥꯔꯝꯃꯤ ꯃꯣꯔꯐꯦꯁꯅ ꯅꯤꯌꯣꯕꯨ ꯂꯝꯖꯤꯡꯗꯨꯅ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯕꯤꯜꯗꯤꯡꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯕꯤꯜꯗꯤꯡꯗꯨ ꯐꯥꯎꯕ ꯆꯣꯡꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯈꯪꯍꯜꯂꯛꯏ ꯑꯗꯨꯕꯨ ꯅꯤꯌꯣꯅ ꯃꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯑꯦꯖꯦꯟ ꯁ꯭ꯃꯤꯊꯀꯤ ꯇꯤꯝꯅ ꯐꯥꯔꯝꯃꯤ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕꯁꯤ ꯇ꯭ꯔꯤꯅꯤꯇꯤꯅꯁꯨ ꯎꯔꯝꯃꯤ ꯁ꯭ꯇꯦꯁꯟꯗ ꯑꯦꯖꯦꯟ ꯁ꯭ꯃꯤꯊꯅ ꯅꯤꯌꯣꯒꯤ ꯏꯜꯂꯤꯒꯦꯜ ꯍꯦꯀꯔ ꯑꯃ ꯑꯣꯏꯕꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯔꯦꯀꯣꯔꯗꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯥꯡꯍꯟꯒꯦ ꯃꯗꯨꯒꯤꯗꯃꯛ ꯅꯤꯌꯣꯗ ꯀꯟꯇꯦꯛ ꯇꯧꯔꯛꯈꯤꯕ ꯃꯣꯔꯐꯦꯁꯄꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯃꯣꯔꯐꯦꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯇꯦꯔꯣꯔꯤꯁ ꯑꯃꯅꯤ ꯍꯥꯏꯅ ꯅꯤꯌꯣꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯌꯣꯅ ꯑꯦꯖꯦꯟ ꯁ꯭ꯃꯤꯊꯀꯤ ꯋꯥꯐꯝꯗꯨ ꯌꯥꯔꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯍꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯎꯀꯤꯜꯗ ꯀꯣꯜ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯦꯖꯦꯟ ꯁ꯭ꯃꯤꯊꯅ ꯋꯥ ꯉꯥꯡꯕꯁꯨ ꯊꯣꯛꯇ꯭ꯔꯕ ꯅꯪꯅ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯎꯀꯤꯜꯒ ꯋꯥꯔꯤ ꯁꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯖꯦꯟ ꯁ꯭ꯃꯤꯊꯅ ꯅꯤꯌꯣꯒꯤ ꯍꯛꯆꯥꯡꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯜꯂꯒ ꯅꯤꯌꯣꯒꯤ ꯃꯆꯤꯟ ꯐꯥꯖꯤꯜꯂꯝꯃꯤ ꯑꯃꯗꯤ ꯅꯤꯌꯣꯒꯤ ꯈꯣꯏꯗꯧꯗ ꯔꯣꯕꯣꯇꯤꯛ ꯕꯛ ꯍꯥꯏꯕ ꯇꯤꯟꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯔꯣꯕꯣꯇꯤꯛ ꯇ꯭ꯔꯦꯀꯤꯡ ꯗꯤꯚꯥꯏꯁ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯌꯣ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯅꯤꯌꯣꯅ ꯍꯧꯖꯤꯛ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯃꯉꯣꯟꯗ ꯃꯣꯔꯐꯦꯁꯀꯤ ꯀꯣꯜ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯅꯤꯌꯣꯅ ꯀꯣꯜ ꯑꯗꯨꯕꯨ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯃꯣꯔꯐꯦꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯍꯥꯛꯄꯨ ꯐꯪꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯅꯪꯕꯨ ꯐꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯑꯁꯦꯡꯕ ꯈꯪꯗꯕꯅ ꯅꯍꯥꯛ ꯍꯤꯡꯍꯧꯕꯅꯤ ꯅꯍꯥꯛ ꯑꯁꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯕꯨ ꯀꯟꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯤꯁꯛꯇꯨꯅꯤ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯈꯪꯂꯝꯂꯕꯗꯤ ꯃꯈꯣꯏꯅ ꯅꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯒꯗꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯊꯤꯔꯛꯄꯗꯤ ꯉꯔꯥꯡ ꯅꯍꯥꯜꯇꯅꯤ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯁꯤꯃ ꯅꯍꯥꯛꯄꯨ ꯊꯤꯕꯗ ꯃꯇꯝ ꯂꯦꯟꯈ꯭ꯔꯕꯅꯤ ꯅꯍꯥꯛ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯎꯅꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯅꯤꯌꯣꯅ ꯍꯣꯏ ꯑꯩ ꯅꯪꯕꯨ ꯎꯅꯅꯤꯡꯉꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨ ꯅꯤꯌꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕꯁꯤꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯖꯔꯝꯗꯦ ꯃꯣꯔꯐꯦꯁꯅ ꯃꯍꯥꯛꯄꯨ ꯑꯦꯗꯥꯝ ꯁ꯭ꯇ꯭ꯔꯤꯠ ꯕ꯭ꯔꯤꯖꯇ ꯂꯥꯛꯎ ꯍꯥꯏꯅ ꯀꯧꯔꯛꯏ ꯅꯤꯌꯣꯅ ꯃꯐꯝꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯇ꯭ꯔꯤꯅꯤꯇꯤꯒꯤ ꯇꯤꯝ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯥꯔꯗ ꯀꯥꯈꯠꯂꯛꯅꯕ ꯍꯥꯏꯔꯛꯏ ꯅꯤꯌꯣꯅ ꯀꯥꯔꯗ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯇ꯭ꯔꯤꯅꯤꯇꯤꯒꯤ ꯇꯤꯝꯗ ꯌꯥꯎꯔꯛꯄ ꯃꯤꯑꯣꯏ ꯑꯃꯅ ꯅꯤꯌꯣꯗ ꯅꯣꯡꯃꯩ ꯅꯝꯂꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯑꯍꯥꯟꯕꯗ ꯅꯤꯌꯣꯅ ꯃꯗꯨꯕꯨ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯇ꯭ꯔꯤꯅꯤꯇꯤꯅ ꯅꯤꯌꯣꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯕꯗꯒꯤ ꯅꯤꯌꯣ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯤ ꯇ꯭ꯔꯤꯅꯤꯇꯤꯅ ꯑꯆꯧꯕ ꯃꯦꯆꯤꯟ ꯑꯃꯒꯤ ꯃꯇꯦꯡꯅ ꯅꯤꯌꯣꯒꯤ ꯃꯕꯨꯛꯇꯒꯤ ꯑꯦꯖꯦꯟ ꯁ꯭ꯃꯤꯊꯅ ꯍꯥꯞꯆꯤꯜꯂꯛꯈꯤꯕ ꯇ꯭ꯔꯦꯀꯤꯡ ꯗꯤꯚꯥꯏꯁ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯍꯨꯟꯗꯣꯛꯂꯝꯂꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯔꯒ ꯅꯤꯌꯣꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯃꯪꯗ ꯎꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕ ꯑꯁꯤꯃꯛ ꯇꯁꯦꯡꯅ ꯇꯥꯏꯕꯪꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯌꯣꯕꯨ ꯇ꯭ꯔꯤꯅꯤꯇꯤꯅ ꯃꯣꯔꯐꯦꯁꯀꯤ ꯃꯅꯥꯛꯇꯝꯅ ꯄꯨꯔꯛꯂꯦ ꯅꯤꯌꯣꯅ ꯃꯣꯔꯐꯦꯁꯇ ꯅꯍꯥꯛꯀ ꯊꯦꯡꯅꯕ ꯐꯪꯕꯁꯦ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯣꯔꯐꯦꯁꯅ ꯑꯩꯒ ꯎꯅꯕꯗ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯅꯍꯥꯛ ꯅꯠꯇꯦ ꯑꯩꯅꯤ ꯅꯍꯥꯛꯀ ꯊꯦꯡꯅꯕ ꯐꯪꯕꯗ ꯍꯔꯥꯎꯔꯤꯕꯁꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯣꯔꯐꯦꯁꯅ ꯃꯁꯤꯃꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯍꯥꯛꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯗꯨꯕꯨ ꯅꯪꯅ ꯁꯨꯒꯥꯏꯅ ꯍꯥꯏꯕꯗꯤ ꯍꯩꯇ꯭ꯔꯦ ꯅꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯩ ꯈꯪꯉꯤ ꯋꯥꯍꯪ ꯀꯌꯥ ꯑꯃꯅ ꯅꯍꯥꯛꯄꯨ ꯃꯐꯝꯁꯤꯗ ꯄꯣꯔꯛꯄꯅꯤ ꯅꯤꯌꯣꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯃꯦꯇ꯭ꯔꯤꯛꯁ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯣꯔꯐꯦꯁꯅ ꯍꯪꯂꯛꯏ ꯅꯍꯥꯛ ꯃꯦꯇ꯭ꯔꯤꯛꯁꯀꯤ ꯃꯔꯝꯗ ꯈꯪꯕ ꯄꯥꯝꯕ꯭ꯔꯥ ꯅꯤꯌꯣꯅꯁꯨ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯣꯔꯐꯦꯁꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯁꯦ ꯃꯦꯇ꯭ꯔꯤꯛꯁꯅꯤ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯤ ꯅꯤꯌꯣꯅ ꯍꯪꯂꯛꯏ ꯀꯔꯝꯕ ꯑꯆꯨꯝꯕꯅꯣ ꯍꯥꯏꯅ ꯃꯣꯔꯐꯦꯁꯅ ꯍꯥꯏꯔꯛꯏ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯦꯇ꯭ꯔꯤꯛꯁ ꯑꯁꯤꯕꯨ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯅꯁꯥꯅ ꯃꯦꯇ꯭ꯔꯤꯛꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯕ ꯇꯥꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯔꯐꯦꯁꯅ ꯅꯤꯌꯣꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯃꯒ ꯑꯁꯪꯕ ꯃꯆꯨꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯃꯒ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯦꯕ꯭ꯂꯦꯠ ꯑꯅꯤꯁꯤꯗꯒꯤ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯇꯦꯕ꯭ꯂꯦꯠ ꯑꯃ ꯆꯥꯕ ꯌꯥꯒꯅꯤ ꯃꯁꯤ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯆꯥꯟꯁꯅꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯁꯪꯕ ꯃꯆꯨꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯁꯤꯕꯨ ꯆꯥꯕ ꯇꯥꯔꯒꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯅꯍꯥꯛ ꯅꯁꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯗꯨꯗ ꯑꯗꯨꯝ ꯍꯟꯖꯈ꯭ꯔꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯦꯇ꯭ꯔꯤꯛꯁ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯅꯍꯥꯛꯅ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯂꯔꯣই ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯁꯤꯕꯨ ꯆꯥꯔꯒꯗꯤ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯦꯇ꯭ꯔꯤꯛꯁ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯤꯌꯣꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯁꯤꯕꯨ ꯆꯥꯈ꯭ꯔꯦ ꯃꯇꯨꯡꯗ ꯃꯣꯔꯐꯦꯁꯅ ꯅꯤꯌꯣꯕꯨ ꯃꯈꯣꯏꯒꯤ ꯑꯣꯄꯔꯦꯇꯤꯡ ꯔꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯅꯤꯌꯣꯒꯤ ꯃꯁꯥꯗ ꯁꯦꯟꯁꯔ ꯀꯦꯕꯜ ꯀꯌꯥ ꯑꯃꯁꯨ ꯅꯞꯁꯤꯜꯂꯦ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯆꯥꯈ꯭ꯔꯤꯕ ꯇꯦꯕ꯭ꯂꯦꯠ ꯑꯗꯨ ꯀꯝꯄ꯭ꯌꯨꯇꯔ ꯇ꯭ꯔꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅꯤ ꯃꯗꯨꯒꯤ ꯃꯇꯦꯡꯅ ꯅꯤꯌꯣꯒꯤ ꯆꯞ ꯆꯥꯕ ꯂꯣꯀꯦꯁꯟ ꯑꯗꯨꯕꯨ ꯃꯣꯔꯐꯦꯁꯀꯤ ꯇꯤꯝꯅ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯣꯔꯐꯦꯁꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯇꯦꯕ꯭ꯂꯦꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯌꯣꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯍꯛꯆꯥꯡꯕꯨ ꯊꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯣꯔꯐꯦꯁꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯤꯌꯣꯅ ꯋꯥꯈꯜ ꯇꯥꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯣꯔꯐꯦꯁꯅ ꯈꯨꯝꯂꯛꯏ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯍꯥꯛ ꯋꯥꯈꯜ ꯇꯥꯔꯒꯅꯤ ꯍꯥꯏꯅ ꯅꯤꯌꯣꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯧꯗꯣꯛꯂꯕ ꯃꯤꯡꯁꯦꯜ ꯑꯃ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯃꯍꯥꯛꯅ ꯃꯤꯡꯁꯦꯜ ꯑꯗꯨꯕు ꯃꯈꯨꯠꯅ ꯁꯣꯛꯂꯨꯕ ꯃꯇꯝꯗ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯅꯞꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯤꯀꯨꯞꯇꯨꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯍꯤ ꯃꯅꯥꯏ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯕ ꯂꯤꯀ꯭ꯋꯤꯠ ꯐꯤꯜ ꯆꯦꯝꯕꯔ ꯑꯃꯗꯒꯤ ꯅꯤꯌꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯋꯥꯌꯔ ꯀꯌꯥ ꯑꯃꯁꯨ ꯊꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯨꯝꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯤꯀ꯭ꯋꯤꯠ ꯐꯤꯜ ꯆꯦꯝꯕꯔꯁꯤꯡꯗ ꯂꯩꯔꯝꯕꯁꯨ ꯃꯍꯥꯛꯅ ꯎꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯎꯔꯕ ꯔꯣꯕꯣꯇꯤꯛ ꯃꯦꯆꯤꯟ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯅꯤꯌꯣꯒꯤ ꯃꯁꯥꯗ ꯊꯤꯜꯂꯤꯕ ꯋꯥꯌꯔ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯄꯨ ꯊꯥꯗꯔꯛꯂꯦ ꯃꯐꯝꯗꯨꯗꯒꯤ ꯑꯃꯨꯛ ꯔꯣꯕꯣꯇꯤक ꯃꯦꯆꯤꯟ ꯑꯃꯅ ꯃꯍꯥꯛꯄꯨ ꯂꯧꯈꯠꯈ꯭ꯔꯦ ꯅꯤꯌꯣꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯣꯔꯐꯦꯁ ꯑꯃꯗꯤ ꯃꯣꯔꯐꯦꯁꯀꯤ ꯇꯤꯝꯗꯨꯁꯨ ꯂꯩꯔꯝꯂꯦ ꯅꯤꯌꯣꯅ ꯍꯪꯂꯛꯏ ꯑꯩꯍꯥꯛ ꯑꯁꯤꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯃꯣꯔꯐꯦꯁꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯅꯍꯥꯛ ꯍꯤꯡꯂꯤ ꯅꯤꯌꯣꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯩꯒꯤ ꯃꯤꯠꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ
Morpheusna khumlai nahak mikap thoklakpada ngairi nahak ki hakchang si yamna soli aduna nahak pothako kona wari sasi asumna haujikti Neo gi hakchang ase mapung phana kankhat pa haibadu oire adabu mahak ki hakchang da karigumba makul kaya ama leibasi ubada mahakti ngakpada loikre Morpheusna mahaki kada changlakpa matamda Neona magi mafamda thokliba pumbasi karino aduga mahakna leiribasina kadaidano haina hanglei Morpheusna hairei kadaidano haina hangmagi mahutta karamba matamdano haina hangu haina masitabada Neona yamna ngakna hanglei karamba matamdano haina Morpheusna khumlei nahakna haujiksi sok lising amaga chamapan marifudra mapani haina khalamgani adubu tasengbadi haujiksi 2199 haiba sahidu yogadabu kuidre tasengna haujik asi karamba chahino haibadi aikhoina su khangdabana nangonda haiba ngamdre haina khumlei mahakna masima su makha tarai nahak matrix ki maramda khangningi haibadai Neona su hoi ai khangningi haina khumlei masidagi Morpheusna Neo bu mahak ki matung ilakna bahairaga Neo bu puraga laklami Morpheusna hairei nahakna leiribasi Nebuchadnezzar haiba sip adudani masi aihaki sipni aduga sip asida Neona hanadagi masak khanglaba Trinity Sci-fi na singba crew members singsu leirami aduga mahakna hana masak khangkidaba program operator tank amadi mahaki mayamba su sip asida leirami Makoi singdubu Neo da masak taklaba tungda Matrix karino haiba khanghan nabagidamak Neo bu chair amada famhanduna Trinity na Neo gi makokta computer program connect tawkhre asumna Neo maikai marimak angauba machuna koisilaba computer program amada changkhre aduga mahakna changsilakliba mafam asida Morpheus leirami Morpheus na hairei aikoi hojik akhanaba computer program amagi manungda leirabani mafam asida aikoina aikoigi brain da dressings training amadi weapons na chingba aikoina hek darkar oiba khudingmak hapsinba yai masi taraga Neo na hanglai tasingnamak aikoi asibu computer program manungda leirabra haina Morpheus na khumlai nahak thajadabra hojik nahak ki sam amadi nahak ki dress to yengjaro Neo na yengluba matamda mahak ki hairstyle amadi mahak ki dress asi mahakna ngahaki mamangda set kiba oikiba amata oiramdre masi ubada Neo dingakpada loikhre Morpheus na hairei hojik aikhoina changsilakliba mafam ase nahakna hojik phawba leirakliba bhapna saba 20th century gi sangsar adudani masibuni aikhoina matrix hairibasi amadi Morpheus na Neo da TV screen ama utuna hairei nahakna khangliba 20th century gi oiba prithibigi saktamduna masini masigi saktam sidi aikhoigi brain khaktada yauduna mamita duna leihoba sangsar amagi saktamni haibadi screen sida uriba saktam sidi hojik miyoi besingna leiriba normal oiba sangsar asigi saktamduni adubu tasengna matam asigi asengba sangsar asigi saktamduna masini haina Morpheus na Neo da hojik oiriba prithibi asigi asengba saktam adubu udli uriba saktam asiga nahal makhai Neo na leiramliba sangsar adugi saktam dugadi pura tayona ba haibadu oire Neo na hojik uriba prithibi gi asengba saktam asidi mapung phana mang taklaba ahingba jiba amata phawba leitraba sangsar amagi saktam da oiramle Morpheus na makha tarai nahak matam sangna matrix hairiba manglan gi oiba sangsar du da leirurabani asumna hairaga hojik prithibi gi oiriba saktam asigi maramda Morpheus na Neo da wari pumba liduna khanghalai miyoi besingna hingbada hena khudong chanabagi damak powerful oiraba artificial intelligence kaya semgalaki adubu 21st century gi haurakpa saruktagidi miyoi besingna semgatkiba masing yamlaba powerful oiraba AI sing asina miyoi bada onsinduna attack tawba horaki masidagi miyoi besing amadi AI sing asigi marakta tamthiraba lanjao amasuknaki lanjao aduna maram oiraga energy pumnamagi haurakfam oiriba aikhoigi nimit asi mangki asumna nimitna mangki badagidi aikhoigi prithibi asi jiba panba amata phawba khundaba yadraba maru fangna mangtaklaba mafam ama haibadu oiraki asumna energy pumbagi haurakfam oiriba nimit asi leitrabana thak wanglaba AI sing asina makoigi energy fangfam source thirakpada nimitki mahut sinba yaba posuk asi miyoi besingi hakchangdagi puthokliba maisa asina oiba yagani haibasi khanglakpadagi miyoi besing asibu phaduna liquid filled chamber singda tumhallaga miyoi besingi hakchangdagi bioelectrical energy bu AI sing asina chingthoktuna sijinnabani loinana anoba miyoi ba kaya gi charso nongna semdoktuna khusemgi oiba miyoi ba kaya amasu AI sing asina puthokpani aduga AI sing na phajin khraba miyoi sing asigi mind buna matrix hairiba computer program asigi manungda 1999 gi timeline ama semduna ahingba miyoi amagum thamlibani matrix ta yaujaliba character sing asina makhoina hingliba wakal gi sangsar asibu real oiba aikhoigi sangsar asimakni haina khali kanagumba amatana makhoina hinglibasi virtual world amadani haibasi khangba ngamjade matang asida aikhoina Neo gi maramda karigumba amaga su khangba ngamle madudi Neo asisu AI singna liquid filled chamber da sar hunduna semgatpa miyoiba amani haibasi khangba ngamle haibadi Neo asi asengba taibang miyoiba nate mahaksi khusemgi oiba taibang miyoiba amani haibani aduga ngahal makhai mahakna hinglamliba asisu matrix hairiba computer programming asigi 1999 gi timeline amada hinglamba oiramle ngasai mahakna liquid filled chamber amadagi makeup thoklakpa matamda mahakumba miyoi kaya liquid filled chamber singda lehoriba adusu mahakumna AI singna phajilaga thamliba miyoi singni haibasisu aikoina hausikta bhab tarakle
amadi aikoina film hek hobadagi urakliba thokliba thodok punamak amadi niona thengnarakkiba thodok punamak asi aikogi real world asida thokpa thodok amata oiramdre punamak computer na programming tawkhraba matrix haiba virtual world asida thokpa thodok ngakta oiramle niobu phanabagi damak tanarakkiba agent smith yauna atopa agent sing adubuna matrix haiba system asibu ngak senabagi damak computer na programming tawduna thamliba character amamam oiramle makoi sing adusu asengba miyoi ba amata oiramdre hairibu wafam sing asibu morpheus na nioda yamna sugaina taktuna asengba reality asibu khanghanaba hotnari adubu morpheus ki wafam sida niona thajau haiba yadre ngahan makai mahakna hinglamlibasi asengba ikoigi sangsar asida natti matrix kauba computer na programming tauba wakalna sagatpa sangsar amadani haiba sida niona sugya yaningde asumna nio asengba real world amuk makeup thoklakle mahakna makeup thoklakpa matamdasu mahakna morpheus ki team asida nakhoi na nganglibisingdu aina mata thajade haina kayarak hana hairami masigi matungda nio wanthaduna takre mahakna makeup thoklakpa matamda morpheus su mahakki manakta phamlami niona hairi nangna achumba asengba singse aingonda mata khanghalamdabani hina faramgadabani morpheus na hanglai nak matrix hairiba sangsar asidagi nathokpa pamdabra niona pakhum amata piramde morpheus na makha tarai ngasi fawbada nahakna hinglakkiba manglangi sangsara do 20th century gi matamni aduga asengba sangsar sidadi 22nd century gi matam yaukrabani matrix haiba system asibu hek puthokpa matamduda supernatural power senba miyoi amasu matrix ki sangsar sida poklaki mahakdudi matrix pu mapung phana control tawba ngamba mahakna thokaningba oheningba ta ohenba ngamba miyoi amani mahakna ni aikhoi bu matrix haiba sangsar asidagi thadok piraktuna achumba asengba punamak asibu aikhoi da khanghan libase mahakna sikraba tungda oracle na aikhoi da haiki mahakna amuk halaklaba tungda matrix pu mapung phana manghanduna miyoi bu khunai bu ningkha tamhanbirakigani haina aihakna su sanglaba matam ase matrix ta sangduna mahaktuna halakpa ngaijarakhi adubu haujikti aihakna ngaibagi matam adu loire asumna hairaga morpheus na niobu training tawnabagi damak ngaihak potharo hairamlaga thokre mathangi sinda niogi manakta teng sanglami amadi mahak asin niogi program operator ni haina masak taklami aduga tank amadi mahaki mayam base ai singi makutagi ningtamne hinglakiba zayon da pokpa aikhoigi prithvi asigi asengba taibang miyoibani haina su hairai nio nanglai zayon haibesibu karino tank na khumlai miyoi besing amadi artificial intelligence anigi landuna maram moraga prithvi gi leimaida miyoi besing amata khundaba yakidabani aduga lanphamduda hinghoba miyoi besing adubuna ai singna bioelectric power fangnabagi damak makhoigi minai oina siznarakibani AI singsina fasin bangam hodaba miyoi besing adubuna prithvi gi makha ithang thangba layer core gi manakta zayon kobo city ama linkatuna maphamduda khundarakibani tank amadi mahaki mayamba su zayon na pokpani amadi miyoi bu khunai bu kannabagi damak morpheus na luchingba mahaki team asiga loinana nebuchadnezzar haiba ship asida thabak torakibani asumna hairiba wari sing asi tank na neo da liduna khanghalami loinana neo bu training gi damak mafhamdudagi puthoraklami operating room da tank na neo da jujitsu haiba fighting technique adubu neo gi brain da hapsilami amadi hek leijariba fighting skill punamak neo gi brain da transfer tawsilami asumna pung tara gi matungda neo gi combat training loiduna maha kung fu heire haina morpheus da haraklami morpheus na maha ki mafamda utlu haibadagi morpheus amadi neo computer program amagi manungda changduna makoi ani fight tongnarami fight asida morpheus na neo bu lakcharami morpheus ka neo ga fight tongnari haiba tabada real world da lehoba morpheus ki team adusu fight adubu yengnabagi damak chensinnarai ahanba fight asida morpheus na neo bu yamna lakcharami adubu morpheus ki yamna thuba ayangbasina maram moraga neo maithibani haibasi neo na khangbadagi mahaksu masagi athuba ayangba siznaraga morpheus bu maithiba pirami masigi matungda morpheus na tank ta jump program load tawnaba hairaklami asumna tank na jump program asi load tawbadagi morpheus amadi neo building amadagi thangnaba building du fawba chongnabagi practice amuk tawrami morpheus ti thangnaba building du fawba yamna laina chonglami adubu neo di ahanba oibana building du songbada akiba phawrami ahanba practice ta kana amata jump program asibu mai pakpa ngamdi haibasi sin asidagi aikhoina khangba ngamle matang asida trinity na neo bu jump program asi mai pakhaninglami mahaki thamoida neo bu nungsijare haibasi masu sin asida utli adubu neo na jump program asibu mai pakpa ngamlamde mahak thangnaba building asi phawba chonglakpada laimaida yeiduna tarami asumna makhoi ani asengba sangsar asida amuk halakle matam asida neo gi mayadagi I thokpai khoina uba phangi wakhal gi sangsar amada asok apan nanglaga asengba sangsar asida su tasengna asok apan nanglambasi ubada neo di ngakpada loikre morpheus na hairi nahaki mind duna punamak asengba ohelibani neo na hanglei matrix hairiba wakhal gi oiba sangsar asida siba tarabadi asengba sangsar asida su aikhoi sigadra morpheus na khumlei soidana sigani mathangi sinda trinity na neo gi kada neo gi damak dinner thinbiraklami
Trinity na Neo-da naksinba pamle haibasi Morpheus ki team member ama oiriba Cypher na su khangle. Masida Cypher na kalakpa poklami. Masigi maramdi mahak na su Trinity bu nungsizaribani. Morpheus na Neo bu miyoy bu kunay bu kannaba amata ngairaba misaktuni hay na thajabasi Cypher na su khangi. Maram masina Morpheus na kari maramgi Neo bu Oracle gi manakta pudribano hay na Trinity da hanglei. Trinity na matam saraba kanda Morpheus na Neo bu soidana maki Oracle gi manakta pugani hay na khumlei. Mathangi sinda Morpheus na Neo bu anoba training amagi damak Matrix ki mi yamna chinba mafam amada puraga satlami. Morpheus na hairei mafam sida aikoina lawyers, teachers, police, doctor na chingba tongan ba miyoy kaya uramgani. Matrix ki sangsar dagi makoi pumba bu aikoina kanba ngamdriba phawbadi makoi khudingmak asi aikoigi yeknaba oikigadoribani. Mahak na hairei mafam sida leiriba agent sing asibu ubada aikoina question cheli. Makoi na fadana ba honai. Makoi sing asi adukki matik sakti cheli. Adabu makoi sing asi Matrix hairiba system asibu ngak senabagi damak thamliba gatekeepers ngaktani. Wakhal gi sangsar khakta da leiba maramna makoi gi sakti sing asisu limited oi. Hoi makoi da singnaruba miyoy khudingmak makoi na loinamak hatkrabani. Adabu nahak na bu hotnarabadi nahak na makoi busu maithiba piba ngamgani. Neo nanglei aina nongmai maru singsidagi nanthokpa ngamgadra. Morpheus na khumlei nahak na bu hotnarabadi karigumba posak amatana nahak pu manghanba ngamloi. Tanja sida tank na makoi da problem ama thokle haina Morpheus ta hairakpadagi makoi real world amuk thoklakle. Makoi gi ship asi haujik Zion da yosilakle. Aduga makoi da atopa ship amana warning amasu tharakle. Tanja asida makoi gi ship asigi light punamak matonta mutkre. Tank na su EMP haibadi electromagnetic pulse activate taunaba sem sakre. Neona makoi na leiribasi kadai dano haina hanglei. Trinity na Sentinels haina khangnaba artificial intelligence sing adugi amot akai hundokfam dani haina khumlei. Neona amukasu hanglei EMP hairibasina karino. Trinity na khumlei electromagnetic pulse haibani. Sentinel sing asibu tumna hatnaba amata ngairaba khulaini. Morpheus na makoi bu tumina leinaba khanghalei. Matam asimaktada Sentinel sing na makoi de attack tawgadabagi thorakle. Adubu ship asigi lights punamak mutkibasina maram moiraga Sentinel singsina Morpheus ki team asibu ukidre. Asumna makoi gi mathwai hinghaure. Matrix ki sangsarda Agent Smith ka Cypher ga unarami. Amadi Cypher na mahaki real world da leiba mioi bagi memory punamak muthatlaga mahaki hakchang bu Matrix ki oiba sangsara sida matam chupagi oina thabiro. Mafam asida mahak ina khullaba celebrity ama oina leiba pamle haina Agent Smith haidai. Agent Smith na nahak na pamliba khudimuk adu pige madugi damak nahak na Zion City gi koto ingonda piyu haina hairaklami. Cypher na khumlei aina koto khangde adabu kot adabu khangba mioi ama nangonda pige. Mahak na kot khangba misak hairibasi Morpheus puni haibasi Agent Smith na su khanglami. Masigi matungda Morpheus na Neo bu Matrix ki Oracle adugi manakta puraklami. Makoina Matrix ki hotel delivery dagi thoklakpa matamda Cypher na mahaki phone adubu dustbin amada langthuklami. Oracle adugi manak yaurabada Oracle na Neo bu mioi bu kunai asibu kannaba amata ngairaba misaktu nahak nate Morpheus na pangtha da thajabani. Morpheus ti nahaki damak mathoi fobu thadokpa ngamgani. Nahaki punsi dasu nahak nasagi punsi kanjaba natragana Morpheus ki punsi kanba ani asigi marakta ama khanjanaba matam lakani. Nahak na nang nasabu kanjagera natragana Morpheus pu kangera haibado nahak na lepsagadabani hairei. Oracle dugi manaktagi hotel delivery da amuk halakpa matamda Neona amuba hodong ama satkiba urami. Aduga hairiba hodong duga sapmana ba hodong amasu amuk hana Neona uraklami. Haibadi hodong adugi oiba sapmana ba thodok adu Neona anirak hanjinna uraklami. Mahak na wafam asi mahaki team da haibadagi mafam asida karigumba asoiba khara thokle haibasi khangba ngamle. Tasingnamakki asoibasi Cypher na mahaki phone bu dustbin da thawoina huntoklamba adudagi policing na makoigi location khangkibana maram moiraga thokpani. Pumnamak ase police na makoibu phahannaba Cypher na sinba trap amani. Policing na hotel delivery gi hotline kathatkibadagi Morpheus amadi mahaki team na thokinaba lambi punamak thingsinkhre. Amadi Morpheus ki team amabusu policing na nongmoina kaptuna hatkre. Matrix manungda sirabanina asengba sangsar asida sumiyoy asi sire. Haujik Morpheus ki team na thokinaba amata ngairaba lambi asi floor number 8 khaktamak ngaisilakle. Asumna yamna wana makoi 8th floor gi ahoba wall dagi lithoktuna wall gi mapalom dagi nanthoknaba hotnaringaida police singsu 8th floor da kakhalagle. Adubu Morpheus ki team budi thiba fangdre. Matang chana Cypher gi makokta uful tasilakpadagi Cypher na tawge yauna lok khuduna makol thoganbadagi police singsu makoi gi lefam khangkhre. Maram masina wall da police singna nongmai kapsin ba horokle. Neo nasu wall da handuna nongmai kapsilakpadagi di police ki miyoy adu kudakta Agent Smith onkhre. Aduga faklang dagi makut thinduraktuna Neo bu phakre. Neo bu kanna bu hotnabada Morpheus na wall adu bu thugairaga 8th floor da songsilaktuna Smith bu phakre. Aduga makoi pumba bu mafam du thadoklaga sen kinaba Morpheus na haidai. Neo nadi Morpheus bu thadoktuna satkiba pamlamde. Adubu makoi da upay amata leitrabana Trinity na Neo busu namduna pukirami.
asumna yamna wana makoi pulising asidagi nanthoknaba hotnarami Trinity na Cypher busu mafamdudagi satkinaba kaurami adobu Cypher na tawsinnaduna mahak leitha horami nakal amada Agent Smith amadi Morpheus akanba fight tawrami Agent Smith ti Matrix ta computer na programming tawkraba character ama oiba maramna Morpheus na laksin bangamlamde Smith na Morpheus bu yamna laina phurami amadi mahak bu pharga pukirami masi ubada tank aduki matik mathamoi kairami matamadumaktada Matrix tagi Cypher na mahak car accident ama thokle maram masina mahak bu yamna thuna Matrix tagi real world da lathokpi haina call tawrkle tank na mafam ama taktuna phone call gi mateng na Cypher bu lauthorakle matang asida ikoina Matrix ta sangsin khriba miyoi amagi mind na asengba sangsar da lehoriba miyoi adugi hakchang da hanjilaknabagi lambi asi phone but singsini haibasi su khangbangam Trinity na su tank ta Morpheus hinglibra haina hanglei tank na hingli haibadagi Trinity na makoi bu lauthoknaba khanghalakle tank na Cypher na thoklakiba spot adu taktuna call tawnaba hotnaringaida Cypher na tank amadi mahaki mayamba bullona attack tawduna hatokle Trinity amadi mahaki team adusu phone booth adu yorakpa matamda phone adu khingduna leramle Trinity na phone adu receive tawruba matamdadi call tawrakliba misak adu operator tank oiramdre Cypher oiramle Cypher na herai pomnamak asi aina thawoina thokanbani Morpheus pusu aina fahanbani aihak noroka manaraba asengba sangsar asida leiba yamna ware maram masina aihak wakalgi sangsar asida matam chuppa hankiba pamle aina nahak punungsi adubu nahak na niyo bunungsi haujikti nahaki namang maktada nahaki team singna amamam to oina sikibadu nahak namitpe na yengjero asum na hairaga Cypher na Matrix ka connect tawriba miyoi singdugi wire punamak mathang lauthokduna Trinity ga leiminariba miyoi anibu amamam to oina hatpa horakle miyoi ani sikraba tungda Cypher na Trinity da asum na hirai nahak na niyobu miyoi bu kunai asibu kanba ngamgadaba amata ngairaba misaktuni khanbra gasidi nahaki namang maktada aina niyobu su hatlagani kanana nahaki niyobu kanbibagi haibadu yengsi asumna hairaga Cypher na niyobu su hatnabu hotnaringaida operator tank siramdabana Cypher bu adumak hatoklaga Trinity amadi niyobu asengba sangsar asida amuk hana puthorakle nakal amada Agent Smith na Morpheus bu phajillaga mangonda asumna hirai aikoina sargaga manana yamna nunga yaifaraba sangsar ama hana semki adubu maduna maram boraga miyoibagi sar sing tapna mangsilaki maramdi miyoiba pumnamak sargaga manaraba sangsar aduda mikap thoklakpa pami masigi matungda aikoina awaba khudong thibana pikthallaba adubu miyoibana yamna hena pamgadaba potsak kaya amabudi yamna laina fangadaba sangsar ama semba pamki sangsar aduda phangliba potsak khudingmakta miyoibana laisugadaba maramna aikoina Matrix hairiba sangsar asibu semkibani haujikti nahaki nafamdagi Zion City gi kot punamak aikoina pami karigumba aikoina coaching adubu hek phangbaga miyoibana koina semgat sagatliba khudingmakpu yamna laina manghanba ngamgani asumna Agent Smith na Zion City gi coaching adubu khangdok nabakidamak Morpheus ta yamna kanna hanglami adubu Morpheus na mahaki thawai tharabasu coaching adubu haidu haibi yaramde masidagi agent sing asina Morpheus ta injection ama kapsulami injection asina maram morga Morpheus ki hakchang pumba sonthaраktuna namduna Zion City gi coaching adubu haidurak lagani karigumba Morpheus na Zion City gi coach punamak haidukhrabadi miyoiba single loinana Zion City amadi Morpheus ki ship Nebuchadnezzar su mang taklagani maram masina agent sing asina Zion City gi coach khangdanaba hotnabada Morpheus ki brain da connect tawriba wire asibu satoktuna Morpheus bu hat panatana pambai amata leitre adubu thabak asi pangthokani khanbada operator tank aduki matik mathamoi soklami maramdi mahakna makhoigi luchingba oiriba Morpheus bu aduki matik nungsijai matang asida niyoda idea ama laktuna Morpheus bu hatna ba tank ta khanghalli amadi mahakna sumna su hairai aigi punsiga Morpheus ki punsiga ani asigi marakta aina apam ama khanjanaba matam lakani haina oracle na ingon hairaki haujikti aigi famda matam adu lakle aingondagidi Morpheus na hena maruoi maram asina ai Matrix ta amuk hanna singsinduna Morpheus bu kalluge mahakna asumna hairakpadagidi Trinity su niyogi matung induna Matrix ta amuk hanna singsinkhre aduga yamna powerful oiraba khulai sing puduna Agent Smith ki mathakta akanba attack chathakre sin asi yengmada suki matik fazaba haibadu oi miyoiba singna machine singda haibadi agent sing asida asumna attack tawbusi mamang matamda amukta thokidri asumna niyo amadi Trinity na leiramba police personnel sing sibu tumna hatoklaga Morpheus bu pharga thamliba ka aduda attack tawsinduna Morpheus bu asoy angam yawdana kanbangam lami adubu Agent Smith na nongmai kapsilakpadagi helicopter asi control tawba yadre Trinity na yamna haini singna building amagi mathakta niyo amadi Morpheus bu thadaramlaga mahaksu helicopter dagi songtha hauri niyo na su thori amagi matengna Trinity bu yanduna pharami amadi mahak bu mathakta chingkhatlami asumna niyo na Morpheus amadi Trinity bu kanbangam lami masigi matungda Morpheus na tank ta makhoi bu lokthuknaba hairai operator tank na su makhoi bu railway station amagi manakta leba phone booth amada laknaba haibadagi makhoi uhumak phone booth amagi manakta laklami mafamdudagi Morpheus bu hana thakirami aduga Trinity na su niyo bu nungsijabadu phongdoknaba hotnazarami adubu mahak ikaibadagi niyo da mahaki nungsijabadu phongdokpangamlamde matang asita Agent Smith su laklami Trinity na mafamdudagi hankraba tungda Agent Smith na kaplakpa nungmai maruna receiver da palami
asumna Neo-di mafamduda damak lehorami. Haujik Neo-gi mafamda hankinaba lambi amata leitaba maramna Agent Smith ka makoi ani yamna kanba fight ama tawrami. Fight asida Agent Smith na Neo bu yamna laina phurami amadi mahakpu asenba train amada thomdatuna hatna bu hotnarami. Adubo Neo na oina Agent Smith bu train mamangda langsilam laga mahak namthoraklami. Train asina Agent Smith bu thondatlami. Adubo Agent Smith ti mechin ama oiba maramna siramde. Train gi thong hangdokpa matamda Agent Smith amuka hanna kumtharaklami. Neo-di mafamdudagi senkirami. Matamduda Sentinel singnasu Morpheus, Trinity amadi tank na leiriba ship adugi location khangkibadagi makoidi attack tawnaba sem sakre. Morpheus na electromagnetic pulse activate tawnaba tank ta sem saro haikre. Adubu Trinity na Neo lakpa ngai kisi hairaki. Morpheus na nahak waganu Neo matam sana soidana maki halakani hairai. Nakalamada Neo na miyoi amadagi phone munduna tank ta mahak pu thuna lauthoknaba hairai. Tank na haibagi matung ina Neo na room number 303 da yorokpa matamdadi Agent Smith na hana mafamduda leirambadagi Neo bu nongmaina masing khangdana kaptuna hatoklami. Neo na sikibasi ubada Trinity amadi Morpheus yamna mathamoi suklami. Sentinels hairiba AI sing asinasu Morpheus ki ship asibu sagai bahorukle. Matamduda Trinity na ikaiba pumba thadoklaga Neo gi ship ta yauriba hakchang duda asumna hairai. Neo ai ngasidi akiba ikaiba amata leitre. Aina nungsijaba mahak ado Prithibi asibu amadi miyoibasing asibu kannaba amata ngairaba misakto oigani haina Oracle na hairakibani. Maram asina Neo nahak taraina sikiba yaroi. Nahak Prithibi asibu amadi miyoibasing asibu kanbinaba amata ngairaba misak ado oirabani. Maramdi aina nahakpu thamoi sengna nungsijai. Asumna hairaga Trinity na Neo da kiss tawrami. Masidagi siruraba Neo amuk hingalaktuna Agent Smith ka loinuna agent ahumna kapsilakba nongmai marusing adubu makutna sokpa tawdana Neo na yamna laina lefanduna leimaida thadarami. Masidagi Agent Smith na Neo da attack tawrami. Adubu handakti Neo na yamna laina Agent Smith na tawrakpa attack kudingmak ngakthokthuna Smith pu kawkhirami. Amadi Smith ki hakchang manungda sangsillaga Smith pu segairaga hatoklami. Masi ubadagi atopa agent ani dusu mafamdudagi senkirami. Nakalamada Sentinel singnasu ship asibu tamthina segairaklami. Masidagi ship asidagi electromagnetic pulse activate tawduna Sentinel sing asibu loinamak hatoklami. Mathangi senda Matrix manungda Neo na phone call da hairami nahak aina ngangliba se tabra. Nahak miyoi basingi sangsara asibu akiba phawre haiba ai khangi. Haujikti Matrix ki oiba sangsara asidagi miyoi ba khudingmakpu ai hakna maning tamna thadoklagani. Aduga machine sing na control tawba ngamlaroidaba mafamduda miyoi basing asibu aina maning tamna hinghalagani. Asumna hairaga Neo na call asibu kakthatle. Haujikti Matrix ki sangsara asibu mapung phana Neo na control tawba ngamle haibase aikoina khangle. Matungda atiyada Neo Superman gumna pai kibagi saktam utlaba tungda jaraba film asi matang asida loisile. The Matrix Reloaded. Film asigi ahanba sinmaktada Matrix manungda Trinity ga police ki miyoi singa yamna kanba fight ama tawri. Police ki miyoi sing asibu Trinity na loinamak phuthara batungda mahak building amadagi chongtharakle. Mahaki tungda agent amana mahakpu nongmaina kaptuna phangnaba tanarakli. Trinity nasu agent asida handuna nongmai kapusuklep lepte. Matungda agent asina kaplakpa nongmai maruna panduna Trinity car amada yeisinduna tare. Adubu uriba punamak ase Neo gi mamangda uba oiramle. Mahakna makeup tholakpa matamda Trinity mahaki manakta tumduna leramle. Neo di tumba yadabana hawgalaga thokre. Mathangi sinda Nebuchadnezzar haiba ship asigi manungda Morpheus amadi program operator link pu utli. Matrix ki ani suba part asidadi operator tank yaudre. Mahaki mahutta link na program operator oire. Ship asi mafam sana landing tawraba tungda Morpheus na link ta mahaki mafamda thajaba punamak thamduna punna thabak tawminasi hairami. Masigi maramdi operator link asi nauna Morpheus ki team da yaurakpa misak ama oiba asigini. Neo na tumba yadabasi Trinity na khangbadagi Neo da phawriba akiba asigi maramda Neo da hanglami. Neo na mahak phataba mang ama mangi haina Trinity da hairami. Adubu mahaki mangda ukiba thaudoksing adugi matangdadi Trinity da mayek chengna tamlamde. Mathangi sinda Logos haiba ship adugi commander Captain Niobe na Zion gi ship khudingmaki oiba emergency meeting ama kaurami. Meeting asi asengba aikhoigi sangsara sida pangthokpa natte. Masi Matrix manungda pangthokpa meeting amani. Sentinels singna pungda meter chamagi sangda yangna Zion City tamna lebak hogaiduna changsilakle. Makoina hana na meter lising anirom luna hogaiduna changsilakrabani. Aduga Sentinels sing asibu thingnaba supnatangi miyoi besingi maphamda pung humjani thoigi matam khaktamak ngaisilakle. Maramasina commander lokna Zion gi ship khudingmak lan gi damak sem sanaba Zion da loilamak laknaba khanghalakle. Masigi matangdani pangthokliba meeting ase. Adubu Morpheus na ship amadi Oracle ga paw phongna nabagi damak leihongna bahairai. Mahaki wasida Captain Niobe yauna leiriba captain singdunadi amata yaninglamde. Asumna meeting asi tawringaida mafamduda masak uttaba agent ama laklami. Amadi get ngakliba guard singduda Neo da piu haiduna gip amasu pirami. Agent asina asumna su hairami Neo na ihakpu iningtam halakpani. Asumna kanagumba khara mafam sida lakle haibase Neo na khangbadagi mahak thoklatuna guard singduda kana lakpagi hanglai.
Guardsingduna Neoda agentuna piramba gift to pirai. Gift adu uba matamda Neona. Mafamduda agent sing lakle haibasi Neona yamna line khanglami. Neona guardsingduda mafamsida agent sing lakle aduna makoi pumbabu matrix tagi thokina ba khanghalakle. Haibaga tawbaga agent ahumna get asinam khaiduna sangsilakle. Amadi agent ahum siga Neoga yamna kanba fight ama tawkre. Neona agent ahum sibu phuthara batungda mafamdudagi paiduna satkre. Mahakna hek satkibaga mafamduda agent Smith laklami. Adubu yamna ngaklibadi hawjik mafam sida agent Smith ani subusu aikoina uba phangi karamna part 1 da sikraba agent Smith amuk hana hinglam libano aduga kari maramgi agent Smith ani suram libano haibasi film asigi makhata ba wari dagi khangminasi asumna hawjik Morpheus ki ship Nebuchadnezzar su miyoi besingna khundariba Zion City da lakle Matrix ki first part ta aikoina Zion City asi maming tamak takibani Adubu Matrix ki ani suba part asidadi Zion City bu aikoina uba phangli Captain Mifuni na Morpheus pu ngairami Morpheus na lingta yamna thuna satkiba yanabagi-damak Nebuchadnezzar shippu thaurang tawraga thamnabagi-damak khanghalamlaga Captain Mifuni ga loinana chatkre Neo na Commander Locke Morpheus ka kari mari leinabage haina Trinity danglei Trinity na Morpheus ka punna thabak tawminarambi Captain Niobe Morpheus na Oracle gi manakta chatluba matungdagi Commander Locke ka punkhre haina khumlei Matamduda nupa masa amana Neo bu kawraga makoigi manakta chelai nupa masa asibu Matrix ki sangsardagi Neo na asengba sangsar sida thadok pirakpani haibasisu sinasidagi aikoina khangba ngamle nupa masa asina mathangi sahidadi mahaksu Zion gi ship sing sigi crew member ama oibagi sahi suragani haina harauna Neo da tamjarami amadi mahakna ship sing asigi marakta Morpheus ki Nebuchadnezzar haiba ship asigi crew member ama oiba pami haina su hairai Nakal amada Morpheus Commander Locke ki manakta changlakami Morpheus na Oracle ga unanabagi-damak ship ama thamlamba sigi-damak Commander Locke na Morpheus pu yamna sairami nakal amadana Neo ga sangminarakkiba nupa masaduna ngasi numidang Zion da mayam punbagi thoram lei miyam punamakna yamna akiba wari kaya amasu sanai karigumba kharadi soidana thoklagani haina Neo Trinity amadi Link da wari sarai Link na nupa masa adabu tumina lainaba khanghalli loinana Link sumayumda amuk hanna lakpa phangjaba sida yamna harawrami Commander Locke amadi Morpheus ki manakta counselor Hamansu sangsilaklami amadi numidang mayam punbagi thoram asida Sentinel singna Zion da attack tawrakadore haibagi asengba paw simiyam gi mafamda khanghalasi haina harai Commander Locke nasu counselor gi wafam asida yarami counselor na Morpheus ki mot su lawrami Morpheus na khumlai asengba chumba pumba Zion da khundariba singda khanghangadabani loinana aikoina karisu pakhatbagi mathau dade Sentinel singna Zion da yorpusuk ngamloi counselor na hanglai aduk yamna confidence laina nganglibadubu karamnano Morpheus na thongna fana khumlai sahi taruk chupna tawba ngamlakhidraba maongda tha taruk asida miyoi kayabu Matrix dagi aikoina thadokpa ngamlibasini yamna thuna prophecy ase sumlagani aduga lan ase solution khirgani Link su mahaki mayum mapa yauduna lehore elevator gi thong hek hangdorakpaga Zion gi miyam punamak Neo bu ukadabagi mana ngamjaba kudol potsinga loinana ngairamle Nupi amana mahaki Jacob koba masa nupa ama phangjare mabu amuktan thojan biramu haina Neo gi mafamda nijarami miyoi khudingmak na su makhoi gi masa singbu thojan biramnaba Neo da haijari Zion da khundariba miyoi besing asigi mafamdadi Neo asi makhoi bu kanbiriba amadi makhoi bu ngakpi senbiriba lai makni haina khanjari haibasi sin asidagi aikoina khangba ngamle nakal amada Link su mahaki mayumda laktuna mahaki matai magi masa singa yamna nungsinana pulami adobo Link ki nupi GD maporebana toina yumda halaktaba sigidamak warawrami mahakna hairei Zion sida leiriba ship khudingmakse tha amada yumda anirak ahumlakti halakpa ngaktani adubu Nebuchadnezzar haiba ship asidi yumda halakpa kawraba ship amani Link na mahaki nupibu warawdana ba themjilami Link ki nupi GSA Matrix part 1 da yawkiba dozer amadi operator tank ki masil manawni haiba sisu sin asidagi khangbangamle Morpheus haiba angawbuduga pullubadagi ayhaki ibung ani mangjakre adubu aina nangbudi mangjaba pamdi haina jina mapurebada haijarami adubu Link na madu khakthok dozer amadi tank na thajarambagum aina su Morpheus pu apung phana thajai aina mahaki mafamda su wasakre haina mahaki nupi bu themjilami numidang da mayam punbagi thoram adu pangthoklami counselor na miyoi bu khunai bu kanna bu honabada thawai thakraba thobu singdagi mafamda ikai khunna bu utnaba amadi ngasi maksu machine sing sigi makuttagi miyoi besing bu ningkha tamnaba lanthingnariba pumbabu thagatpa phongdok minanaba mayam da hairami makhata na mayam marakta toina leiba phangjadraba Morpheus dagi wafam kharata na bagi damak mayam mamangda Morpheus bu koktoklami mafam asida Morpheus na Zion gi miyamda Sentinel singna aikoida landarakadore adubu aikoina masida kigedaba nate sahi sakaya aikoiga machine sing asiga lanthingnaраklabani makoina miyoi bai khoibu tumna muthatna bagi damak lanmi mapai kaya amasu sengbat khrabani adubu aikoi ngasi su mafam asida lengdana damak hingli
Ngasidi aikoi pumba harau nungaiba phongdokadabani aikoina harau nungaibagi langba ninba khonjelduna machine sing asigi manakong pangsilhangadabani haina miyam punamakta yamna thongna piba wafam kaya Morpheus na mayamda lauduna hairami mahaki wafam sing asina Zion gi miyamda thongna ama laktuna mayam punamak langnarami mafam duda Trinity su laktuna Neo ga makhoi ani gi private oiba mikup ama enjoy tongnabagi damak Neo bu puraga satlami Zion gi miyam pumba harau kumhai pangthoklami nakal amada Matrix manungda loan ship ki crew member ani phone call gi matengna asengba sangsarda thoklaknaba hotnarami crew member amadi asengba sangsar sida thokpa ngamkhre adubu Ben koba crew member amadi Agent Smith na masamaki copy da onthokre matang asida ngasai mamangi sinda Agent Smith ani sukibadugi maram aikoina khangba ngamle Matrix ta yawriba natragana sangsilakliba miyoi khudingmakpu Agent Smith na mahak masamaki copy da onthokpa ngambagi yamna tamthiraba sakti ama Smith na fangkhre haibasi aikoina su khangle asumna Smith na possess tawduna masamaki version ama onthokraba Ben phone call dugi matingna asengba sangsar sida muk thokre nakal amada Neo su tumthaba yaramde mahakna mapalda thoklakpa matamda counselor Haman ga su thingnare counselor su tumba yaramde counselor na Neo na tumba yadriba sigi maramdi mahak tasingba taibang miyoiba amani mahak lai ama natragana mechin ama nate haina Neo da hairei matungda Neo bu counselor na mahaki khuchukulai saphamda puraktuna yenghalami nimit asimaki ahing sida Neo amadi mahaki timbu Zion thatoktuna satkinabagi damak Morpheus na khanghalai salamda gi mikup sida Jine sumapureba linkta makhoigi dharmagi oiba lik amabu sijinnaba linkta pirei link na ahanbada madubu lawsidu haiba yaramde adubu Jine yamna kana ngangbadagi link na sulik adubu lawsinkhre nakalamada Smith na mapung phanam possess tawkhraba Ben na Neo amadi mahaki timgi matungda thang macha ama pairaga attack tawnabagi damak inaraklami adabu mahakna kanabu su attack tawbadi ngamkhidre madugi mahutta mahakna Neo gi timda yamna siksina salu good luck matungda amuk thinarasi haramnaga sangkhre matamduda Neo ga loina kiba nupa masaduna orphan sing na pirakpani makhoigi kudol potni haiduna spoon ama Neo da piraklami asumna Neo gi tim Zion thatoktuna satkhre commander lok na counselor Hamanda Nebuchadnezzar bu Zion thatoktuna salhan kibagi damak saurami nakal amadana Trinity na Neo bu yamna chiksinaba sinaraga Neo bu Oracle ga unanabagi damak Matrix ta tharami Neo na Oracle gi lefam yorokpa matamda Oracle gi bodyguard oiba Seraph ko bamisak amaga thingnarami Seraph na Neo bu Oracle ga unahandringaida makhoi ani hana fight tawnarami fight asida Neo na mai paklami masidagi Seraph na Neo bu Oracle gi manakta thajinduna Oracle ga unhalami Oracle ga unaraba matamda Oracle na Neo tumba yadi haibasi yamna laina khanglami Neo na so Oracle bu mahak machine singi damak thabak toba program ama natra nahakti miyoiba ama sunate kamdauna aina nahak pu thajagadoribano nahak ma program kaya na ikhoi bu hatnabagi damak matam chupada hotnaribani haina hairaklami mahaki pakom oina Oracle na sumna hairei nahak na ibu thajaba natragana thajadaba haibado nahaki wani adubu aisu aigi tofam thokpo singdu tawbu khaktani nahakna nahaki concept loiramdaida Matrix pu semliba Matrix ki source aduga unagadabani mahaki mafamdagi nahaki pakom punamak phangani Neo na sumahaki mamangda Trinity building amadagi tarakiba ui haina hairei Oracle na nahakna Trinity sikibadi ukibra haina hanglei Neo na ukide mahakna tarakpagi saktam ubaga ai mikap thoklaki haina khumdai masi taraga Oracle na hairei nangonda tungda thoklagadaba thoduksing mangjongna na ubang ngambagi sakti ama yaure madugi matung inna nahakna afaba decision ama lawgadabani natrabadi Zion City tumlagani karigumba nahakna source tugi manak yaurba matamda machine sing amadi miyoiba singagi marakta suknariba lan ase lefhanba ngamgani masina nahaki aroiba khongchatni asumna wari sanaringaida Seraph na Oracle busat na bahirai Oracle na salamdagi matamda Neo gi mafamda Matrix ki source tugi manak yaungnabu hotnabada keymaker bu hana thirugadabani haibu wafam su hairami masi hairam laga Oracle du mafam dudagi satkhre Oracle na hexat kibaga mafam duda Agent Smith laklami Agent Smith pu uba matamda Neo dingak pada loikhre karamna mahaki makuta sikraba miyoi amana amuk hingduna leramlibanu haibasida Neo di ngakpada loikhre mahakna ngakpusi ubda Smith na sumna hairei nangna aigi hakchang manungda sangduna aibu hatna bukhotna kiba matamduda nangi sakti khara aigi hakchang da yahoki maduna maram moiraga aina isana isagi program asibu redevelop torakpani haujikti ai yamna hongle aduga ai supnagi agent ama khaksu natrabani haujikti ai hak Matrix asigi yamna maning makha tamlaba rock program ama oirabani aibu kana gumba miyoiba amadi machine amatana control tawba ngamlaroi asumna hainaringaida Agent Smith ki atopa copy kaya marum sumaphamduda laklami masi ubada Neo di amuka hena ngakpa haibdu oikre matang asida nangna ingondagi lawkiba khudingmak aina amuk hana nangondagi lawgani haina Agent Smith na Neo gi mathabakta makut thinjillaga Neo bu masamaki copy amata onthoknaba hotnarami adubu Smith ki power dagi Neo gi power na henkibana Neo na masabu control tawduna Smith ki thawrang adubu mai pakhan kidre amadi Smith ki copy sing asiga loinana Neo ga yamna kan fight ama tawkre fight asida Neo na laksarakpadagi Smith na mahaki oiba copy kaya masing thingamdana thajilaktuna Neo ga yamna kan fight ama tawkre Neo su hanba leitana masing yamlaba Smith ki copy sing asiga fight tawri
Adobo agentsing asidi machine oiba maramna makoida asok apan amadi sokthaba leite. Asumna Smith na su mahaki masing yamlaba copy sing mafam duda sangu thajilak pa lepte. Asumna Neo Smith ki masing yamlaba copy sing asina yomduna farami. Trinity na su Neo ga agent Smith ki masing yamlaba copy sing asiga lamba panaba waraga ni khangbadagi Neo da mafam du thadoklaga laknaba khanghalakpadagi Neo na mahakpu phariba agent sing adubu thomdoklaga mahak atiyada pairaga satkre. Masigi matungda Neo asengba sangsar sida muk halakle. Matau kamdawna agent Smith ki masing yamlaba copy sing leram libnu haibasida Neo amadi mahaki timna wakhal tabangam lamde. Neo na Smith ki mafam da miyoi khudingbu masamaki copy do onthokpa ngambagi sakti ma fangkhre haina makoida hairami. Morpheus na hanglai Oracle ga nahak wari sanaba matamduda Oracle na nangonda kadi hairakpagi. Neo na kumlai Oracle na keymaker thinaba ingon hairai. Matangi sinda Zion gi counselors meeting ama phamlami. Meeting asida Zion city de attack tawrukliba sentinel sing asibu kamdawna thingadagi amadi makoida matau kamdawna attack tawgadagi haibasigi matangda yamna kupna wa kaya amasu khanarami. Matam asida counselor singna commander Lok ki mafamda Nebuchadnezzar ship ki maramda kari pau tabagi haina hanglei. Lok na pau amata tadi haina haibadagi Zion gi ship ani Nebuchadnezzar bu thirunaba counselor singna harai. Counselor singi wafam duda vigilance ship amadi logo ship na Nebuchadnezzar bu thirunaba masana yana thokle. Masida commander Lok na logo ship ki captain Nayobi bu kare madam gi Nebuchadnezzar bu thibada yawribano haina saurami. Nayobi na hongbu ya bakhai honglabasu hongbu ya da bakhara makhai di adumak hongloi haina yamna marog leba paukhum pirami. Mathangi sinda Morpheus Trinity amadi Neo na matrix manungda Merovingian koba matrix ki rock program amabu unanabagi damak laklami. Merovingian hairiba misak asina keymaker bu phajilaga thamlebani. Neo na aikoina keymaker bu darkar oire mahak pu thadok piu haina Merovingian da haijarami. Adubu Merovingian na keymaker bu thadok haibi yaramde. Amadi Morpheus ki timbu mafam si thadok tuna yamna thunu sat kinabagi damak khanghalai. Neo na keymaker bu pudana sat papamlamde. Adubu virtual world asida miyo bising amadi machine singa gi marakta khuthokna ba pamdabana makhoi amuk hanna real world da hankina ba thoklakpada Merovingian gi nupi Persephone nakoina keymaker bu pamlabadi aigi tung ilau haina makhoi bu mahaki tung ilhanduna pukre. Loinana Persephone Neo da nakoina pamliba punamak aina piba ngamgani madugi damak nangna su aina pamba posak ama pigadabani haina haidaklami. Neo na kari posak no haina hangbada Trinity gi mamang muktada aingonda kiss ama tawgadabani hairei. Magi wasitabada Trinity na Persephone no mainam lai. Adabu Morpheus na Trinity bu khamjili. Persephone yamna thongna fana Neo da makha tarai. Nahakna Trinity bunungsi aduga Trinity ne sunang bunungsi haibase ai khangi. Maram asina nahakna Trinity da kiss tawbaduga sap manaba mawngda aibusu kiss tawgadabani. Karigumba aina nakoida keymaker sinadrabadi Trinity na aibu soidana hat khragani. Haujik Neo gi mafamda atopa lambi amata leitaba maramna Trinity gi mamangmuktada Persephone bu kiss tawba tarami. Asumna Neo na Persephone bu yamna nungsiba mawngda kiss tawrami. Masigi matungda Persephone na Trinity da onsinduna hairai aina nahakpu yamna kalakchai. Mahaki wafam asidagi Merovingian amadi Persephone gi mari asi afaba mari ama oidi haibasi aikoina khangba ngamle. Persephone mahaki matung ilau haiduna Morpheus ki timbu puraga satkre. Aduga keymaker gi manakta lakle. Keymaker bu ngak selamba miyoi ani gi maraktagi miyoi amabu Persephone hatoklaga amabu na Merovingian da aina kari tawki haibase pau tamdusu haina thadokre. Aduga Neo ga keymaker ga unahalle. Neo na keymaker da mahaki masak takpaga keymaker na su aina hakpu ngairam livani haina keymaker na mahak na saba so ama Neo da uli. Makoina thoklakpa matamda Merovingian amadi mahaki miyoi singka asida singsilaktuna Persephone bu minam thabak tawi haina Merovingian nanganglami. Persephone su ka asidagi thokre. Merovingian na twins koba vampire type oiba miyoi anida keymaker bu phaduna porakna basinakre. Keymaker na ai amuk hanna mafam sida leihoba pamde haiduna mahak chenkre. Neo na su makoi singsiga aige thingna horage keymaker bu puraga satkro haiduna Morpheus Trinity amadi keymaker bu thadokre. Merovingian gi miyoi singna Neo da nongmai kapsilakpada Neo na nongmai maru sing adubu makutna sokpa tawdana lefanduna lemaida thadharami. Masigi matungda Neo amadi Merovingian gi miyoi sing adugi marakta yamna kanba fight ama sathakre. Nakal amada twins ka Trinity gi su fight tawnarami amadi twins ki makhutagi nanthokduna makhoi kar ama tongduna mafamduragi senkre. Neo su makhoi gi manak yaurakpa matamda magical oiba thong ama hangdokhanduna Neo bu Morpheus amadi Trinity gi manaktagi mile chawnga lapna thamkre. Masibu link na hairakpadagi Neo atiyada pairaga satkre. Car thauduna satkriba Morpheus Trinity amadi keymaker bu twins na nongmaina kaptuna fangnanaba tanaraklami. Link na su makoina lakadaba lambi taklami. Adobo agent sing na su Morpheus ki team asibu ukibadagi makoi su yona Morpheus ki team asibu fangnanaba tanaraklami. Matungda twins ki maraktagi amana Morpheus ki team na tongliba car asida chongsilaktuna makoida attack tawsilakle. Madubu Morpheus amadi Trinity na yamna haine singna thinaduna leiringai atopa agent ama su makoi gi gari da chongsilakle. Trinity na gari dagi agent asibu thadaraga twins ki miyoi adobo su Morpheus na gari dagi langthoklamle.
Hojik Trinity na thori bakar aski lambi loisilak pamaramna Morpheus na Trinity bu keymaker puraga satkina bakang halagle Trinity na bike puraga lakpa truck amada keymaker ka loinana songthaduna bike ama thawraga mafamdudagi yamna thuna thokina bu hotnare nakal amada Morpheus na makutta thangsang ama paiduna twins ki gari adabu sokhalaba matungda nongmai kayarak hana kapsilaga gari adabu blast tawhanduna twins pusu mafamdumakta da hatokle Trinity na su keymaker adabu puduna bike asibi yamna yangna thawduna sep oigedaba mafamda satnabu hotnai adabu agent amana makhoigi lambi thingbadagi makhoi amuk hana mamai leiduna halagle adabu makhoigi tungda police ki miyoising na makhoi butana basuklep depte Morpheus na keymaker bu bike tegi lautha hore aduga truck amagi mathakta tongduna lakpada agent amasu truck asigi mathakta songtharakduna Morpheus ka yamna kanba fight makhak tawkhre loinana agent amana thorakpa truck na Morpheus na tongliba truck asida thomjilakpada mafam asida yamna tamthina pokhaire adubu Neo na matang sana paisilakpadagi Morpheus amadi keymaker makhoi ani siningchita hinghaure nakal amada commander lok na mahakki lanni khudingmakpu sentinel singalan thingnanaba sem saduna leinaba khanghankhre hawjik pung mapan gi matungda machine singna Zion city da yausilaktuna landaraklagani haibasisu makhoi na khangba ngamle mathangi sinda keymaker na Neo amadi mahakki timda matrix ki source adugi manak yaunaba lambi taklami source ki manak yaunaba thamliba gate adu supnagi second manga phawbudang hangba yagani maramasina nakoina yamna thuna source ki manak yaunaba khonagadabani Neo na hairi madopunamak aigi famda sinabiro supnagi adomna source ki manak yaunaba so ado thorang tobiu adobu keymaker na makha tarai mafamdu yaunaba sangsin bahaibase araiba thabak ama nate mafamdu da security kaya amana yamna chiksina ngak selibani mafam adugi security system adubu bypass tawna bagidamak vigilance ship ki crew members singna backup power station adubu op toshingadabani aduga logos ki crew members singna mafamdugi power plant thukaigadabani marak tuda Neo na source ki manak yahogodabani adubu Neo na mahaki mamangda Trinity na sibagi saktam ukiba maramna khudong thiba thuktana bagidamak Trinity bu matrix manungda changlaktana bagidamak Neo na hairami plan gi matung ina logos na power plant thugairami adubu vigilante sentinel singi attack ta makhoi gi sip mapung phana mangta khibana crew members puna maksu loina mak sirami asumna power plant thugai khibana mafam dugi mai mutpagi khudong saba lauraga keymaker Morpheus amadi Neo source ki manak yaungna ba sangsilakli adubu hawjik makhoi da khudong thiba thokadore haiba khangbadagi Trinity na mahak matrix ta sangsinna ba sem sakre link na di Trinity bu matrix ta sangdana bagidamak yamna kana khamlami adubu Trinity na mafam sida aina makhoi sikhibado yengduna legedaba nate haiduna mahak matrix ta sangsinkhre Morpheus Neo amadi keymaker su source ki manak yaunaba sangsilakpada agent Smith na makhoi mamangda thattuna leramle Trinity su bike ama yamna yangna thaujilaktuna building asida attack tawsinkhre link na su building asigi mathakta 60 feet kakhatnaba hairi nakal amada masing yamlaba Smith ki copy sing asiga Neo amadi Morpheus ka yamna kanba fight hawkhre Smith ki copy sing asina Morpheus pusu makhoi gi copy do onthoknaba hopnarami aduba Neo na mai pakhalamde Trinity na su control room da changchinduna security ani bu phuthara batungda power supply punamak fail ohelami matam asimaktada Neo amadi Morpheus source ki manak changnaba gate adu yaukirami adubu masing yamlaba Smith na kapsilakpa nongmai maruna panbadagi keymaker adu mafamduda sirami mahakna sidringai mamangda Neo da source oiriba father of the matrix architect na leiriba main room adugi sopirami asumna Neo so adubu sizinaraga source oiriba architect haibadugi manakta yauruklami Neo na architect pu uba matamda nahaka nano haina hanglai architect na aihak matrix pu semliba architect ni ai nang bungairam libani Neo haina khumlai nakal amadana Trinity na control room dagi tholakpa matamda agent Johnson ga thingnaduna makhoi ani fight tawrami nakal amada amuk Neo na architect na nahak na ibu unaba pamliba karigino ai asi kanano haina hanglai architect na khumlai nahak ase matrix ki damak thawaina puthokpa design amani adubu matrix semba khudingi karigumba soiba khara de damak thoi ngasi maksu matrix ki taruk suba version asigi asoiba se nahak na oire maramdi matrix ki rule punamuktagi nahak na nasabu naning tamhanjabagini matrix ki sangsara sida hingliba miyoi amatana tawbangam daba thabakaya nahak na tawre nahak ase aibu unaba lakpa taruk suba Neo ni nahaki mamangda nanggumba Neo mangana aibu unaba lakre mahaki wase tabada Neo dingakpada loikre haibadi matrix pu semliba source architect pu unaba laklibasi Neo khaktamak oiramdri karigumba Neo na source ka unaba tarabadi machine sing amadi miyoi besing ani gi marakta soknariba lan asilosin bangamgani haina oracle na hairakkiba adugi maram Neo na hojikta bhab tare oracle na Neo bu architect ki manakta tharaklibasidi matrix pu reboot tawhannabagi damakta tharakpa oiramle architect na su Neo da lambi ani khakpirai lambi ani dudi mamang matamda Neo gi version manga magna tawkiba dugumna matrix pu reboot tawraga anauba version ama puthokduna pungtum tumna manglagadaba Zion bu kallaga hinghoriba miyoi khujokara sibu kanba pamra natragana agent Johnson gi makuta siragadabi Trinity bu kanba pamra haibasini hawjik Neo da lambi amata leitaba maramna mahak Trinity bu kanba haibasi choose tawrami real world da su operator link na Morpheus pu matrix tagi lawthoklami amadi sar hawjik aikhoida yamna luba thodok ama thokle haina pawtamlami Morpheus na su Trinity matrix manung da changkhre haibasi khangle
Matrix manungda Agent Johnson na Trinity bu yamna tamthina phutharaga mabu hatna bu honarami. Trinity su building asidagi chongthaduna Agent Johnson ga yamna kanna nongmai kapnarami. Masigi sinasini film asigi ahan basin maktada Neo gi mamangda ukhibadu. Neo su Trinity bu choose tawraga paithurakpa matamda architect na leiriba building adu mapung phana blast tawkhre. Amadi mahak Trinity bu kannabagi damak yamna yangna paireklami. Haujikti Neo gi mamangda ukhiba mahaki vision adu sumduna Agent Johnson na kaplakpa nongmai maruna Trinity da palami. Amadi mahak car amada yaigadabadagi Neo na kanduna pukhirami. Agent Johnson di car amada yaisinduna tarami. Neo na Trinity bu building amada poraktuna Trinity da pan kheba nongmai maru adabu Neo na mahaki power sizinaduna lawthoklami. Adabu Trinity mafam asida sirami. Mahak sikibasida Morpheus adukimatik mathamoi kairami. Adabu Neo na Trinity da asumna harai. Trinity nang aina kauribase taramgani. Aina nahak pukhak thadokloi. Ai nangbu thamoi sengna nungsi. Asumna hairaga Neo na mahaki power sizinaraga Trinity gi heart pu restart tawrami. Asumna Trinity amuk han hingalaktuna Neo ga makhoi ani kiss tawnarami. Neo na real world da laklaba matungda mahaki team da pung kunmari gi manungda machine singna Zion City da landaraklagani haireklami. Masi tabada Morpheus na yamna ngakna hairei. Madubu karamna oithokadoribano. Nahakna source ka unaba ngamlabadi lan asi loisinpham thoklabani. Neo na khumlai lan asi loidrabadi karamna oracle gi prophecy du sumgadoribano. Makoy na asumna wari sanaringaida Sentinel singna makoy gi sip Nebuchadnezzar da bomb ama langsilagli. Asumna makoy pumba sip tu da gi senthorakli. Adubu Morpheus ki sip Nebuchadnezzar di blast tawduna tumna mangkhre. Makoy gi sangjafam oiramba Nebuchadnezzar mangkhibasida Morpheus amadi mahaki team du yamna mathwai nungairamde. Adubu makoy gi matungda su Sentinel singna makoy di attack tawgadabagi tanarakli. Makoy pumbasu machine singsidagi mathwai hingnanaba chennarakpa matamda Neo da hanaga manadaba karigumba khara forokpadagi mahak changsilakliba Sentinel sing adubu makutna sokpa tawduna mahaki energy sizinaduna thinglami. Asumna mahakna masadagi energy kai hena sizinakibasina maram moiraka Neo gyan mangduna tarami. Tanja aduda hammer ship na makoy bu lawbu laklami. Haujik Sentinel sing asi thingnaba hotnabada Neo na masadagi energy kai hena sizinakibasina maram moiraka Neo coma da lerami. Hammer gi captain na Morpheus amade lingta asumna rei Zion City bu ngak sinbiramba ship manga kanagumba miyoi amana mafam marang khangdana electromagnetic pulse activate tawrakpadagi mang takpa thokre. Aduga ship aduda yauramba crew members khudingmaksu loinamak sikre. Mayamdugi marakta supna tangi miyoi amakak hinghore. Asumna hairaga coma da leriba Neo amadi magi manakta gyan mangduna leriba Agent Smith na mapung phana possess tawkhraba Ben bu utlaba tungda fazarba film asi matang asida lushille. The Matrix Revolutions. Matrix ki ani suba part ki loisilakpa sarukta Sentinel sing bu thingna bu honabada Neo coma da leikhriba matung Morpheus ki team bu hammer ship ta leikiba aikoina uba phangkhre. Lakliba Matrix ki ahum suba part ki wari asimaksu The Matrix Reloaded ki hek makha samtharakpa wari paring digi horei. Hammer ship ta haujik maksu Neo amadi Agent Smith na mapung phana possess tawkhraba Ben makoi animak wakal tadana leibagi saktam utli. Adubu machine singna Zion City da landarakadaba matam asi supnagi pungkun khaktamak ngaisilakpana maram moiraga miyoi besingna makhoi bu kanbinabagi damak Neo bu mathau tarakle. Masina maram moiraga Morpheus na hammer ki Captain Roland ki mafamda Neo bu Matrix ta leibra haina amutang yengbiu hairami. Captain Roland na Neo gi brain ga Matrix ka connect tawdaba maramna karamna Neo Matrix ta leramgadoribano haina Morpheus ta hanglei. Adubu Morpheus na amutang di yengbiu haina hanna haijabadagi Neo bu Matrix ta thibadasu phangbangamlamde. Matang asida Matrix tagi serap na Morpheus ki timbu oracle ga unanaba kaurukli. Mathangi sinda Neo mobile app haiba railway station amada makeup thulai. Mahakna makeup thulakpa matamda mahaki manakta Indian girl amasu leirami. Indian girl asigi maming Sati haina kawi. Neo na leiriba railway station ase Matrix ki sangsarga miyoi besingi sangsarga anigi tainafam oiba mafam dudani haibasi Sati na haibadagi Neo na sukhangle. Neo na coma da leikiba sinamara moiraga mahaki mind bu hairiba transition zone asida yaurakibani. Hairiba transition zone asimak Merovingian ki makhada thabak tawba trainman amana control tawba mafam amani. Nakal amada Morpheus amadi Trinity bu serap ka loinana oracle ga unanabagi damak lakli. Matrix ki ahum super part asidadi Gloria Foster na saktam langba oracle adu oidre. Gloria Foster gi mahutta Mary Ellis na film asida oracle gi saktam langli. Trinity na oracle gi mafamda Neo gi lefam khangbra haina hanglami. Oracle na hojik Neo machine singi sangsarga miyoi bagi sangsarga gi tainafam oiba mafam duda thoklakpa yadana leikre. Nakhoina mahakpu mafam dudagi lokthokpa tabani. Aduga mafam adu Merovingian gi makhada thabak tawba trainman amana control tawba mafam amani. Aduna trainman bu hana thiruko haina su khanghalai. Nakal amada Sati na Neo bu Matrix tagi lakpara haina hanglai. Neo na su mahak Matrix ta leirami. Adubu hojik mahak Matrix pu thadoklaga satle haina khumlai. Matang asida Sati gi mapana Sati bu mahaki manakta laknaba kaurei. Neo su Sati gi matung ilaktuna Sati gi mapaga wari sanarami. Sati gi mapana Neo da asumna hairei. Aikoi Matrix ki program amani haiba ai kangi.
ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀ꯭ꯔꯤꯌꯦꯇꯔꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯛꯂꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯨꯝꯅ ꯃꯦꯁꯤꯟꯁꯤꯡꯒꯤ ꯃꯈꯨꯠꯇ ꯁꯤꯈꯤꯕꯗꯨ ꯄꯥꯝꯗꯦ ꯃꯍꯥꯛꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯃꯅꯤꯡꯇꯝꯅ ꯍꯤꯡꯍꯧꯕꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅ ꯏꯆꯥꯅꯨꯄꯤꯕꯨ ꯀꯟꯕ ꯄꯥꯝꯕ ꯃꯔꯝꯅ ꯃꯦꯔꯣꯚꯤꯟꯖꯤꯌꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯇ꯭ꯔꯦꯟꯃꯦꯟꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯌꯥꯕ ꯇꯥꯔꯤ ꯅꯥꯀꯜ ꯑꯃꯗ ꯁꯦꯔꯥꯐ ꯃꯣꯔꯐꯤꯌꯁ ꯑꯃꯗꯤ ꯇ꯭ꯔꯤꯅꯤꯇꯤꯅ ꯇ꯭ꯔꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯦꯟꯃꯦꯟꯕꯨ ꯊꯦꯡꯅꯔꯝꯃꯤ ꯇ꯭ꯔꯦꯟꯃꯦꯟꯅ ꯃꯈꯣꯏꯕꯨ ꯎꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯅꯝꯂꯒ ꯃꯈꯣꯏꯕꯨ ꯆꯪꯁꯤꯜꯂꯛꯇꯅꯕ ꯈꯪꯍꯜꯂꯤ ꯁꯦꯔꯥꯐꯅ ꯑꯩꯈꯣꯏꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯇ꯭ꯔꯦꯟꯃꯦꯟꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯁꯦꯔꯥꯐ ꯃꯣꯔꯐꯤꯌꯁ ꯑꯃꯗꯤ ꯇ꯭ꯔꯤꯅꯤꯇꯤꯅꯁꯨ ꯃꯍꯥꯛꯄꯨ ꯐꯪꯅꯅꯕ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯆꯦꯟꯕ ꯇ꯭ꯔꯦꯟ ꯑꯃ ꯀꯥꯟꯗꯨꯅ ꯇ꯭ꯔꯦꯟꯃꯦꯟ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤ ꯅꯥꯀꯜ ꯑꯃꯗ ꯏꯟꯗꯤꯌꯟ ꯐꯦꯃꯤꯂꯤ ꯑꯗꯨꯁꯨ ꯇ꯭ꯔꯦꯟꯃꯦꯟꯕꯨ ꯉꯥꯏꯔꯝꯃꯤ ꯇ꯭ꯔꯦꯟ ꯂꯥꯛꯂꯕ ꯃꯇꯝꯗ ꯇ꯭ꯔꯦꯟꯃꯦꯟꯅ ꯏꯟꯗꯤꯌꯟ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯇ꯭ꯔꯦꯟꯗ ꯀꯥꯈꯠꯅꯕ ꯍꯥꯏꯔꯛꯏ ꯃꯇꯝꯗꯨꯗ ꯅꯤꯌꯣꯁꯨ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯇ꯭ꯔꯦꯟꯗꯨꯗ ꯀꯥꯈꯠꯀꯦ ꯇꯧꯕꯗ ꯇ꯭ꯔꯦꯟꯃꯦꯟꯅ ꯃꯍꯥꯛꯄꯨ ꯊꯤꯡꯂꯝꯃꯤ ꯅꯤꯌꯣꯅ ꯑꯩ ꯅꯪꯕꯨ ꯁꯣꯛꯍꯟꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩꯕꯨ ꯇ꯭ꯔꯦꯟꯁꯤꯗ ꯇꯣꯡꯍꯜꯂꯨ ꯅꯍꯥꯛꯅ ꯄꯥꯝꯕ ꯁꯦꯜ ꯑꯩ ꯄꯤꯒꯦ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇ꯭ꯔꯦꯟꯃꯦꯟꯅ ꯃꯐꯝꯁꯤꯁꯨ ꯑꯃꯗꯤ ꯃꯐꯝꯁꯤꯒꯤ ꯔꯨꯜ ꯄꯨꯝꯅꯃꯛꯁꯨ ꯑꯩꯅ ꯁꯦꯝꯕꯅꯤ ꯃꯦꯔꯣꯚꯤꯟꯖꯤꯌꯟꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯤꯌꯣꯕꯨ ꯐꯨꯔꯒ ꯊꯝꯂꯝꯂꯦ ꯃꯇꯨꯡꯗ ꯇ꯭ꯔꯦꯟꯃꯦꯟꯅ ꯏꯟꯗꯤꯌꯟ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯅꯈꯣꯏ ꯇ꯭ꯔꯦꯟꯗ ꯀꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯍꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯐꯦꯃꯤꯂꯤꯗꯨ ꯇ꯭ꯔꯦꯟ ꯇꯣꯡꯂꯒ ꯅꯤꯌꯣꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯌꯣꯅ ꯔꯦꯜꯋꯦꯗꯨꯗ ꯆꯦꯟꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝꯗꯨ ꯂꯨꯞ ꯑꯃꯗ ꯊꯝꯕ ꯃꯔꯝꯅ ꯅꯤꯌꯣ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯂꯝꯗꯦ ꯃꯣꯔꯐꯤꯌꯁ ꯇ꯭ꯔꯤनिꯇꯤ ꯑꯃꯗꯤ ꯁꯦꯔꯥꯞꯁꯨ ꯃꯦꯔꯣꯚꯤꯟꯖꯤꯌꯟꯒ ꯎꯅꯅꯕꯒꯤꯗꯃꯛ ꯕꯥꯔ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯦꯔꯣꯚꯤꯟꯖꯤꯌꯟꯒꯤ ꯒꯥꯔꯗꯁꯤꯡꯅ ꯊꯤꯡꯕꯗꯒꯤ ꯌꯥꯝꯅ ꯑꯀꯟꯕ ꯐꯥꯏꯠ ꯑꯃꯗꯤ ꯐꯥꯌꯔꯤꯡ ꯀꯌꯥ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯒꯥꯔꯗꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯃꯈꯣꯏ ꯕꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯕꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯥꯔꯗꯁꯤꯡꯒ ꯂꯣꯏꯅꯅ ꯃꯦꯔꯣꯚꯤꯟꯖꯤꯌꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯔꯁꯦꯐꯣꯟꯁꯨ ꯂꯩꯔꯝꯂꯦ ꯃꯦꯔꯣꯚꯤꯟꯖꯤꯌꯟꯅ ꯃꯣꯔꯐꯤꯌꯁꯀꯤ ꯇꯤꯝ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯑꯣꯡꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇ꯭ꯔꯤꯅꯤꯇꯤꯅ ꯅꯤꯌꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯗ ꯁꯤꯟꯅꯧ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯁꯤꯗ ꯃꯦꯔꯣꯚꯤꯟꯖꯤꯌꯟꯅ ꯊꯧ ꯁꯥꯃꯜꯂꯛꯇꯕꯗꯒꯤ ꯃꯣꯔꯐꯤꯌꯁ ꯇ꯭ꯔꯤꯅꯤꯇꯤ ꯑꯃꯗꯤ ꯁꯦꯔꯥꯞꯅ ꯃꯦꯔꯣꯚꯤꯟꯖꯤꯌꯟꯒꯤ ꯒꯥꯔꯗꯁꯤꯡꯗꯨꯕు ꯐꯨꯗꯠꯂꯒ ꯃꯦꯔꯣꯚꯤꯟꯖꯤꯌꯟꯒꯤ ꯃꯔꯥꯏꯕꯛꯇ ꯅꯣꯡꯃꯩ ꯅꯝꯂꯒ ꯅꯤꯌꯣꯕꯨ ꯑꯩꯈꯣꯏꯗ ꯁꯤꯟꯅꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯄꯔꯁꯦꯐꯣꯟꯅ ꯃꯦꯔꯣꯚꯤꯟꯖꯤꯌꯟꯗ ꯅꯤꯌꯣꯕꯨ ꯃꯈꯣꯏꯗ ꯁꯤꯟꯅꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯇ꯭ꯔꯤꯅꯤꯇꯤꯅ ꯑꯩꯈꯣꯏ ꯄꯨꯝꯕꯕꯨ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯃꯦꯔꯣꯚꯤꯟꯖꯤꯌꯟꯅ ꯅꯤꯌꯣꯒꯤ ꯃꯅꯥꯛꯇ ꯇ꯭ꯔꯤꯅꯤꯇꯤꯕꯨ ꯊꯥꯔꯛꯇꯨꯅ ꯅꯤꯌꯣꯕु ꯊꯥꯗꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯌꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯦꯡꯕ ꯁꯪꯁꯥꯔꯗ ꯊꯣꯛꯈꯤꯅꯕ ꯂꯤꯡꯇ ꯃꯣꯔꯐꯤꯌꯁꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯅꯤꯌꯣꯅ ꯃꯍꯥꯛ ꯑꯣꯔꯦꯀꯜꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯝꯈꯤꯒꯦ ꯍꯥꯏꯅ ꯑꯣꯔꯦꯀꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯣꯔꯦꯀꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯟ ꯒꯔꯜ ꯁꯇꯤꯁꯨ ꯑꯣꯔꯦꯀꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯅꯤꯌꯣꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕꯗ ꯁꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯅꯤꯌꯣꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯅꯤꯌꯣꯅ ꯑꯣꯔꯦꯀꯜꯗ ꯅꯍꯥꯛ ꯑꯁꯤꯕꯨ ꯃꯃꯥꯡꯉꯩꯒꯤ ꯑꯣꯔꯦꯀꯜꯗꯨꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯣꯔꯦꯀꯜꯅ ꯈꯨꯝꯂꯛꯏ ꯃꯥꯅꯤ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯁꯛ ꯂꯣꯠꯁꯤꯜꯂꯒ ꯑꯦꯖꯦꯟꯠꯁꯤꯡꯗꯨꯗꯒꯤ ꯏꯁꯥꯕꯨ ꯀꯟꯖꯟꯅꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯕꯅꯤ ꯉꯁꯤꯅ ꯁꯛꯇꯝ ꯑꯃꯗ ꯑꯩꯕꯨ ꯎꯔꯕꯁꯨ ꯍꯌꯦꯡꯅ ꯁꯛꯇꯝ ꯑꯃꯗ ꯑꯃꯨꯛ ꯑꯩꯕꯨ ꯎꯔꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯒꯤ ꯁꯛꯇꯝꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯣ ꯅꯍꯥꯛꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯗꯨꯒꯤ ꯃꯔꯝꯗꯣ ꯍꯥꯏꯔꯣ ꯅꯤꯌꯣꯅ ꯍꯪꯂꯛꯏ ꯑꯗꯣꯝꯅ ꯃꯦꯇ꯭ꯔꯤꯛꯁꯀꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯑꯔꯣꯠꯄ ꯈꯔ ꯊꯝꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯩ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯨꯗ ꯃꯇꯧ ꯀꯝꯗꯧꯅ ꯌꯧꯔꯝꯂꯤꯕꯅꯣ ꯑꯩꯅ ꯑꯩꯍꯥꯛ ꯑꯁꯦ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯀꯟꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯤꯁꯛꯇꯨꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯣꯔꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗꯒꯤꯗꯤ ꯑꯩꯍꯥꯛ ꯑꯁꯤ ꯇꯔꯨꯛꯁꯨꯕ ꯚꯔꯖꯟ ꯑꯃꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯔꯖꯟ ꯃꯉꯥꯃꯛꯇ ꯍꯪꯈꯤꯕꯒꯨꯝ ꯑꯅꯧꯕ ꯃꯦꯇ꯭ꯔꯤꯛꯁꯀꯤ ꯚꯔꯖꯟ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯋꯥꯔꯦꯞ ꯂꯧꯅꯕ ꯍꯥꯏꯔꯛꯈꯤ ꯑꯣꯔꯦꯀꯜꯅ ꯈꯨꯝꯂꯛꯏ ꯃꯃꯥꯡꯒꯤ ꯅꯍꯥꯛꯀꯤ ꯚꯔꯖꯟ ꯃꯉꯥꯃꯛꯇꯤ ꯃꯈꯣꯏꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡꯗꯨ ꯁꯨꯞꯅꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯀꯟꯕ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯗꯨꯅ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯂꯝꯕꯤ ꯑꯃꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯇ꯭ꯔꯤꯛꯁꯀꯤ ꯆꯠꯅꯕꯤ ꯄꯨꯝꯕ ꯅꯍꯥꯛꯅ ꯊꯨꯒꯥꯏꯔꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯍꯥꯛꯄꯨ ꯃꯦꯇ꯭ꯔꯤꯛꯁ ꯑꯃꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯁꯪꯁꯥꯔꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯊꯝꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯀꯟꯕ ꯍꯥꯏꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯈꯜꯂꯝꯕ ꯇꯥꯔꯕꯗꯤ ꯃꯦꯇ꯭ꯔꯤꯛꯁꯀꯤ 7ꯁꯨꯕ ꯚꯔꯖꯟ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯤꯑꯣꯏꯕꯁꯤꯡ ꯑꯃꯗꯤ ꯃꯦꯆꯤꯟꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥꯟꯇꯤ ꯄꯨꯔꯛꯂꯝꯂꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯦ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯑꯦꯖꯦꯟꯠ ꯁ꯭ꯃꯤꯊꯅꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯕꯨ ꯃꯁꯥꯒꯤ ꯀꯣꯄꯤꯗ ꯑꯣꯟꯊꯣꯛꯄ ꯉꯝꯈꯤꯕ ꯑꯁꯤꯅꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯍꯥꯛ ꯈꯛꯇꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯁꯨ ꯅꯍꯥꯛꯅ ꯑꯆꯨꯝꯕ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯖꯗ꯭ꯔꯕꯗꯤ ꯑꯦꯖꯦꯟꯠ ꯁ꯭ꯃꯤꯊꯅ ꯃꯦꯇ꯭ꯔꯤꯛꯁ ꯀꯧꯕ ꯚꯔꯆꯨꯑꯦꯜ ꯋꯥꯔꯜꯗ ꯑꯁꯤꯕꯨ ꯇꯨꯝꯅ ꯃꯥꯡꯍꯜꯂꯛꯂꯒꯅꯤ ꯑꯗꯨꯒ ꯃꯦꯆꯤꯟꯁꯤꯡꯅꯁꯨ ꯑꯃꯨꯛ ꯑꯁꯦꯡꯕ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈ꯭ꯔꯒꯅꯤ ꯃꯦꯇ꯭ꯔꯤꯛꯁ ꯑꯃꯗꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔ ꯑꯅꯤꯃꯛꯄꯨ ꯀꯟꯕ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇ ꯂꯩꯔꯕꯅꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯅꯤꯌꯣ ꯑꯁꯦꯡꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯦꯇ꯭ꯔꯤꯛꯁꯀꯤ ꯑꯅꯤꯁꯨꯕ ꯄꯥꯔꯠꯇꯒꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯛꯈꯤꯕ ꯁ꯭ꯃꯤꯊꯅ ꯃꯄꯨꯡ ꯐꯥꯅ ꯄꯣꯖꯦꯁ ꯇꯧꯈ꯭ꯔꯕ ꯕꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯄꯥꯎ ꯑꯁꯤ ꯃꯦꯒꯤꯅ ꯀꯦꯞꯇꯦꯟ ꯔꯣꯂꯦꯟꯗ ꯇꯝꯕꯗꯒꯤ ꯃꯈꯣꯏꯁꯨ ꯕꯦꯟꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯅꯕꯒꯤꯗꯃꯛ ꯊꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗ ꯇꯨꯡꯗ ꯊꯣꯛꯂꯒꯗꯕ ꯄꯨꯝꯕ ꯈꯪꯂꯕꯤ ꯑꯣꯔꯦꯀꯜꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯦꯖꯦꯟꯠ ꯁ꯭ꯃꯤꯊ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯁꯦꯔꯥꯐꯀꯤ ꯃꯐꯝꯗ ꯁꯇꯤꯕꯨ ꯁꯤꯟꯅꯈ꯭ꯔꯦ ꯁꯇꯤꯅ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯁꯦꯔꯥꯐꯀ ꯂꯣꯏꯅꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯃꯩ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅꯃꯛ ꯃꯨꯠꯈꯤꯕꯗꯒꯤ ꯁꯇꯤꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯦꯖꯦꯟꯠ ꯁ꯭ꯃꯤꯊ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯣꯄꯤ ꯀꯌꯥꯃꯔꯨꯝ ꯃꯐꯝꯗꯨꯗ ꯂꯥꯛꯄꯗꯒꯤ ꯁꯦꯔꯥꯐ ꯑꯃꯗꯤ ꯁꯇꯤ ꯀꯥ ꯑꯃꯗ ꯂꯣꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯣꯠꯂꯤꯕ ꯀꯥ ꯑꯗꯨ ꯈꯪꯕꯗꯒꯤ ꯑꯦꯖꯦꯟꯠ ꯁ꯭ꯃꯤꯊꯁꯤꯡꯗꯨ
ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯣꯔꯦꯀꯜꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯔꯦꯀꯜꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃꯠꯇ ꯐꯥꯎꯗꯦ ꯑꯃꯗꯤ ꯃꯍꯥꯛꯅꯁꯨ ꯁ꯭ꯃꯤꯊꯄꯨ ꯊꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯁ꯭ꯃꯤꯊꯇ ꯅꯍꯥꯛꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯍꯥꯏꯕꯗꯒꯤ ꯑꯣꯔꯦꯀꯜꯕꯨꯁꯨ ꯁ꯭ꯃꯤꯊꯅ ꯃꯍꯥꯛꯀꯤ ꯀꯣꯄꯤꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯦꯞꯇꯦꯟ ꯔꯣꯂꯦꯟꯅ ꯕꯦꯟꯒꯤ ꯃꯐꯝꯗ ꯀꯅꯥꯅ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛ ꯄꯜꯁ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯃꯗꯤ ꯕꯦꯟꯒꯤ ꯈꯨꯗꯥꯡꯗ ꯇꯥꯔꯤꯕ ꯊꯥꯡꯅ ꯂꯦꯟꯕꯒꯤ ꯃꯃꯤꯗꯨ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯍꯪꯂꯛꯏ ꯃꯗꯨꯗ ꯕꯦꯟꯅ ꯑꯩ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯅꯥꯀꯜ ꯑꯃꯗ ꯅꯤꯑꯣꯗꯁꯨ ꯃꯦꯁꯤꯟꯁꯤꯡꯒꯤ ꯁꯪꯁꯥꯔ ꯑꯗꯨꯒꯤ ꯑꯣꯏꯕ ꯚꯤꯖꯟ ꯑꯃ ꯎꯔꯛꯂꯝꯃꯤ ꯂꯣꯏꯅꯅ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤक ꯄꯜꯁ ꯑꯦꯛꯇꯤꯚꯦट ꯇꯧꯔꯨꯕꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯂꯣꯒꯣꯁ ꯁꯤꯞꯀꯤ ꯂꯣꯀꯦꯁꯟꯁꯨ ꯈꯪꯕꯗꯒꯤ ꯍꯦꯃꯔ ꯁꯤꯞꯅ ꯂꯣꯒꯣꯁꯄꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯞ ꯑꯗꯨ ꯈꯔ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯣꯒꯣꯁꯀꯤ ꯀꯦꯞꯇꯦꯟ ꯅꯥꯌꯣꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯈꯔ ꯃꯈꯩꯗꯤ ꯍꯤꯡꯂꯝꯃꯤ ꯖꯥꯌꯣꯟꯗꯁꯨ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤꯕꯨ ꯊꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯝꯃꯤ ꯊꯦꯡꯅꯒꯗꯧꯔꯤꯕ ꯇꯝꯊꯤꯔꯕ ꯂꯥꯟꯖꯥꯎ ꯑꯁꯤꯒꯤꯗꯃꯛ ꯂꯤꯡꯀꯤ ꯅꯨꯄꯤ ꯖꯤꯅꯁꯨ ꯒꯟ ꯄꯥꯎꯗꯔꯁꯤꯡ ꯁꯥꯕ ꯍꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯦꯁꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯪꯂꯛꯏ ꯖꯤꯅꯁꯨ ꯈꯨꯠꯂꯥꯏ ꯁꯦꯝꯒꯠꯄ ꯍꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯄꯗꯒꯤ ꯃꯆꯦꯅ ꯖꯤꯕꯨ ꯈꯥꯝꯂꯝꯃꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯥꯟ ꯆꯦꯟꯅꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯄꯤꯛꯄ ꯏꯆꯥꯁꯤꯡꯁꯤ ꯄꯨꯔꯒ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯖꯤꯅ ꯑꯩꯗꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯃꯆꯦꯅꯁꯨ ꯖꯤꯕꯨ ꯊꯤꯡꯗ꯭ꯔꯦ ꯖꯥꯌꯣꯟꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯇ꯭ꯔꯤꯛꯁ ꯄꯥꯔꯠ 2ꯗ ꯅꯤꯑꯣꯒ ꯂꯣꯏꯅꯈꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯂꯥꯟ ꯑꯗꯨꯗ ꯌꯥꯎꯅꯕꯒꯤꯗꯃꯛ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯍꯣꯜꯂꯛꯄꯗꯨ ꯎꯕꯗ ꯀꯦꯞꯇꯦꯟ ꯃꯤꯐꯨꯅꯤꯅ ꯃꯥꯕꯨ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤ ꯂꯥꯟ ꯑꯁꯤꯗ ꯅꯍꯥꯛ ꯌꯥꯎꯒꯅꯨ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯍꯣꯏ ꯑꯩ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯖꯔꯤ ꯑꯩ ꯆꯍꯤ 19 ꯁꯨꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯉꯪꯕꯗꯒꯤ ꯀꯦꯞꯇꯦꯟ ꯃꯤꯐꯨꯅꯤꯅꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗ ꯍꯦꯃꯔꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯁꯨ ꯂꯥꯟꯒꯤꯗꯃꯛ ꯂꯥꯂꯣꯡꯁꯤꯡ ꯌꯥꯠꯂꯤꯉꯩꯗ ꯅꯤꯑꯣ ꯆꯪꯂꯛꯂꯒ ꯃꯍꯥꯛ ꯃꯦꯁꯤꯟꯁꯤꯡꯒꯤ ꯁꯤꯇꯤꯗ ꯆꯠꯂꯒ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯞ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝꯗꯨꯗ ꯀꯅꯥꯅꯁꯨ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯂꯣꯒꯣꯁꯀꯤ ꯀꯦꯞꯇꯦꯟ ꯅꯥꯌꯣꯕꯤꯅ ꯃꯍꯥꯛꯀꯤ ꯁꯤꯞ ꯑꯗꯨ ꯄꯨꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯅꯤꯑꯣꯗ ꯄꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯗꯨꯗ ꯀꯦꯞꯇꯦꯟ ꯔꯣꯂꯦꯟꯅ ꯌꯦꯠꯂꯝꯃꯤ ꯑꯗꯨꯕꯨ ꯅꯥꯌꯣꯕꯤꯅꯁꯨ ꯃꯁꯤ ꯑꯩꯒꯤ ꯁꯤꯞꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯒꯤ ꯍꯛ ꯂꯩ ꯍꯥꯏꯅ ꯌꯦꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯀꯦꯞꯇꯦꯟ ꯔꯣꯂꯦꯟ ꯁꯥꯎꯔꯒ ꯊꯣꯛꯈꯤ ꯃꯣꯔꯐꯤꯌꯁꯅ ꯅꯥꯌꯣꯕꯤꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯝꯃꯤ ꯅꯤꯑꯣꯅꯁꯨ ꯅꯥꯌꯣꯕꯤꯕꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯒꯤꯅ ꯕꯦꯟꯕꯨ ꯄꯣꯊꯥꯅꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯕ ꯃꯦꯃꯣꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯅꯅꯕꯒꯤꯗꯃꯛ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯃꯤꯊꯅ ꯃꯄꯨꯡ ꯐꯥꯅ ꯄꯣꯖꯦꯁ ꯇꯧꯈ꯭ꯔꯕ ꯕꯦꯟꯅ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤक ꯄꯜꯁ ꯑꯗꯨ ꯃꯍꯥꯛꯅ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯔꯛꯂꯦ ꯃꯁꯤ ꯈꯪꯕꯗꯒꯤ ꯃꯦꯒꯤꯅ ꯕꯦꯟꯗ ꯏꯟꯖꯦꯛꯁꯟ ꯑꯗꯨ ꯀꯥꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯕꯦꯟꯅ ꯃꯦꯒꯤꯒꯤ ꯃꯈꯨꯠ ꯐꯥꯔꯒ ꯊꯥꯡ ꯃꯆꯥ ꯑꯃꯅ ꯊꯤꯟꯗꯨꯅ ꯃꯐꯝꯗꯨꯗ ꯃꯦꯒꯤꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯇ꯭ꯔꯤꯅꯤꯇꯤ ꯅꯤꯑꯣꯒ ꯂꯣꯏꯅꯅ ꯃꯦꯆꯤꯟ ꯁꯤꯇꯤꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯃꯤ ꯅꯤꯑꯣꯅꯗꯤ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯇ꯭ꯔꯤꯅꯤꯇꯤꯕꯨ ꯄꯨꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯇ꯭ꯔꯤꯅꯤꯇꯤꯅ ꯑꯩꯅ ꯁꯤꯕ ꯇꯥꯔꯕꯁꯨ ꯅꯪꯒꯤꯗꯃꯛ ꯁꯤꯒꯅꯤ ꯅꯪꯒꯤꯗꯃꯛꯇꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯅꯤꯑꯣꯅꯁꯨ ꯇ꯭ꯔꯤꯅꯤꯇꯤꯕꯨ ꯈꯥꯝꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯂꯤꯡꯛꯅꯁꯨ ꯇ꯭ꯔꯤꯅꯤꯇꯤꯗ ꯑꯐꯕꯇ ꯑꯣꯏꯌꯨ ꯍꯥꯏꯅ ꯋꯤꯁ ꯄꯤꯔꯝꯃꯤ ꯅꯤꯑꯣ ꯑꯃꯗꯤ ꯃꯣꯔꯐꯤꯌꯁꯁꯨ ꯃꯈꯨꯠ ꯁꯣꯛꯅꯗꯨꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅꯅ ꯂꯦꯡꯒꯣꯟꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯤꯅꯤꯇꯤꯅ ꯁꯤꯞ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯁꯤꯞꯀꯤ ꯃꯩ ꯄꯨꯝꯅꯃꯛ ꯃꯨꯠꯈꯤ ꯐ꯭ꯌꯨꯁ ꯌꯥꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩ ꯆꯦꯛ ꯇꯧꯔꯨꯒꯦ ꯍꯥꯏꯅ ꯇ꯭ꯔꯤꯅꯤꯇꯤꯅ ꯁꯤꯞꯀꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯣꯄꯔꯦꯇꯤꯡ ꯔꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯐ꯭ꯌꯨꯁ ꯁꯠꯇꯣꯛꯂꯝꯕꯗꯒꯤ ꯃꯍꯥꯛꯅ ꯁꯦꯝꯖꯤꯜꯂꯤꯉꯩꯗ ꯕꯦꯟꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯇ꯭ꯔꯤꯅꯤꯇꯤꯅ ꯕꯦꯟꯕꯨ ꯇ꯭ꯌꯨꯕ ꯂꯥꯏꯠ ꯑꯃꯅ ꯃꯃꯥꯏꯗ ꯀꯟꯊꯠꯂꯝꯂꯒ ꯆꯦꯟꯊꯣꯔꯛꯄꯗ ꯕꯦꯟꯅ ꯇ꯭ꯔꯤꯅꯤꯇꯤꯕꯨ ꯐꯥꯔꯒ ꯁꯤꯞꯀꯤ ꯊꯣꯡꯗ ꯃꯀꯣꯛ ꯌꯩꯁꯤꯟꯗꯨꯅ ꯐꯨꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗ ꯕꯦꯟꯅ ꯃꯦꯒꯤꯕꯨ ꯍꯥꯠꯂꯝꯂꯦ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤक ꯄꯜꯁ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯈꯤꯕꯗꯨꯁꯨ ꯕꯦꯟꯅꯅꯤ ꯍꯥꯏꯕ ꯈꯪꯕꯗ ꯀꯦꯞꯇꯦꯟ ꯔꯣꯂꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗ ꯅꯤꯑꯣꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯪꯂꯛꯄ ꯃꯇꯝꯗ ꯕꯦꯟꯅ ꯇ꯭ꯔꯤꯅꯤꯇꯤꯕु ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯆꯔꯝꯗ ꯊꯥꯡ ꯃꯆꯥ ꯑꯃ ꯅꯝꯂꯒ ꯅꯤꯑꯣꯗ ꯈꯨꯠꯂꯥꯏ ꯊꯝꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯛꯏ ꯇ꯭ꯔꯤꯅꯤꯇꯤꯅꯗꯤ ꯃꯍꯥꯛ ꯁꯤꯔꯕꯁꯨ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯕꯦꯟꯕꯨ ꯍꯥꯠꯂꯨ ꯃꯍꯥꯛ ꯉꯥꯎꯔꯕꯅꯤ ꯍꯥꯏꯅ ꯅꯤꯑꯣꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯑꯣꯗ ꯎꯄꯥꯏ ꯂꯩꯇꯕꯅ ꯈꯨꯠꯂꯥꯏ ꯊꯝꯂꯒ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯇ꯭ꯔꯤꯅꯤꯇꯤꯕꯨ ꯃꯈꯥꯗ ꯏꯟꯊꯔꯒ ꯕꯦꯟꯅ ꯅꯤꯑꯣꯗ ꯑꯦꯇꯦꯛ ꯇꯧꯔꯒ ꯅꯤꯑꯣꯅ ꯄꯨꯁꯤꯜꯂꯛꯄ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯅꯤꯑꯣꯗ ꯅꯝꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯅꯤꯑꯣꯅꯁꯨ ꯕꯦꯟ ꯑꯁꯤ ꯑꯦꯖꯦꯟ ꯁ꯭ꯃꯤꯊꯅ ꯃꯄꯨꯡ ꯐꯥꯅ ꯄꯣꯖꯦꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯇ꯭ꯔꯤꯅꯤꯇꯤꯅꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯄꯨꯜꯂꯤꯕꯗꯨ ꯑꯀꯥꯏꯕ ꯂꯤꯛꯂꯤ ꯃꯆꯦꯠ ꯑꯃꯅ ꯀꯛꯊꯠꯇꯨꯅ ꯅꯥꯟꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯁꯤꯞꯀꯤ ꯃꯩ ꯃꯨꯊꯠꯂꯝꯃꯤ ꯑꯁꯨꯝꯅ ꯁ꯭ꯃꯤꯊꯅ ꯄꯣꯖꯦꯁ ꯇꯧꯈ꯭ꯔꯕ ꯕꯦꯟ ꯑꯃꯗꯤ ꯅꯤꯑꯣ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯑꯀꯟꯕ ꯐꯥꯏꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯦꯟꯅ ꯁ꯭ꯄꯥꯔꯛ ꯊꯣꯛꯂꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯦꯕꯜ ꯑꯃꯅ ꯅꯤꯑꯣꯒꯤ ꯃꯃꯤꯠꯇ ꯊꯤꯟꯗꯨꯅ ꯅꯤꯑꯣꯕꯨ ꯃꯃꯤꯠ ꯇꯥꯡꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯤꯑꯣꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯏꯟꯇꯔꯅꯦꯜ ꯁꯦꯟꯁꯦꯁꯀꯤ ꯄꯥꯋꯔꯁꯤꯡ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯒ ꯃꯍꯥꯛꯅ ꯕꯦꯟꯕꯨ ꯄꯣꯖꯦꯁ ꯇꯧꯔꯤꯕ ꯁ꯭ꯃꯤꯊꯄꯨ ꯎꯕ ꯉꯝꯂꯝꯃꯤ ꯃꯦꯇ꯭ꯔꯤꯛꯁꯀꯤ ꯁꯪꯁꯥꯔꯗ ꯈꯛ ꯅꯠꯇꯅ ꯑꯁꯦꯡꯕ ꯁꯪꯁꯥꯔ ꯑꯁꯤꯗꯁꯨ ꯅꯤꯑꯣꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯈꯔ ꯆꯦꯜꯂꯤ ꯍꯥꯏꯕꯁꯤ ꯃꯦꯇ꯭ꯔꯤꯛꯁꯀꯤ ꯑꯅꯤꯁꯨꯕ
पार्टकी लोइसिलक्प सरुक्तगी अखोइना खंगमिनखरे असुमना नियोना महाकी इंटरनल सेंसेससिंग अदुबु सिजनरगा स्मिथना पोजेस तौखरबा बेनबु हातोक्लमी जायोनदसु मसिंग यामलबा लानमी पुनमक लानगिदमक रोबोटिक स्विट सिंगी मनुंगदा चंगसिनदुना सेम साखरे असुमना मेसिन सिंगना जायोन सिटी दा लांदाबा हौरकपदगी लानमी सिंगना सेंटिनल सिंगबु कापथबा हौखरे मेसिन सिंग अमदी मियोइबे सिंगना सुकनरिबा लानगी सिन असि येंगबदा दुकिमतिक फजबा मितपेनबा हाइबदो ओइरे अदुबु लानफम असिदा कैप्टन मिफुनीगिसु अरोइबा मिकुप हाइबदो ओइखरे नाकल अमदा कैप्टन नायोबी अमदी मॉर्फियसना थौरिबा हैमरशिप तसु मसिंग यामलबा सेंटिनल सिंगना अटैक तौसिलकले हौजिकती सही 13 खक्ता ngairiba thongna faraba nupa masa aduna robotic suite amagi manungda changsin gate number 3 hangdoknabagi damak chensilakle adubu sentinel amana ma bu hatlam gadabadagi linki nupi jina sentinel adubu hatuna nupa masa asigi thawai kan birami amadi gate number 3 adubu yamna thuna hangdokluna basu sinarami asumna nupa masa asina gate number 3 asibu hangdokpadagi hammership zion city da yorpangam khre ngahaktangi oina lan asilet duraba matungda sentinel singna amukasu lan horukle nakal amada trinity na sip thoduna neo makoi ani machine city da yosilakle makoi na yosilakpasi machine singna su khangbadagi makoi de attack kayamarum tosilakle attack pumba sibu niona mahaki power season aduna thinglami adubu makoi gi tungda tanarakpa sentinel singna makoi gi sip aduda yomsilakpadagi trinity na sip adubu atiya da paikhatle makoi na asumna atiya da paikhatlakpada matam sangna uba phangkhidraba atiya gi taseng basaktam amadi namitna thokpagi saktam sunga sidi trinity na uba phanglami adubu makoi gi sip asi yamna yangba mawungda makhada yungna paitharaklami haujikti sip ase makoi na control toba ngamdaba maramna machine singi city da accident thoklami accident asina maram oirga masing yamlaba yochaina trinity da lengduna phaudoklami asumna trinity gisu aroiba mikup haibadu lakadore matam asida mahakna neo da asumna hairei neo haujikti nahakna tomta manglomda jangsin batare miyoi besingi amata ngairaba asase nahakni aidi mafam sida leho batare mamang matamda nahakna ibo sibudagi kanbirakhibani matam adudasu aina khanki aina hingba tarabadi aina nangbu kayagi matik nungsijabagi haibado nangi nafamda utki haina haujikti punamak asiba kanba nahaki khutta leire asumna hairamlaga mafam duda trinity gisu aroiba mikup haibadu oikre trinity na sikibasida neo yamna mathomai kairami masigi matungda mahak araiba thangna pumba khomjillaga machine singi manakta yoruklami machine singna sumabu attack tawgadabagi kosilaklami niona ai wafam amatang haijaramge masigi matungda ai bu hatki hairabasu hatpiyu aina kanabasu thingleroi haina hairi matam aduda machine singi luchingba oiriba deus ex machina na nioda nahakari pambagi haina hanglei Neona program Smith na matrix amadi asengba sangsara asibu tumna manghanba pamli haujikti adomna sui Smith pu control tobangam laroi machine sing punamak na phangliba energy asi miyoi bisingi hakchang digi puthokliba bioelectrical energy digini nakoina miyoi bisingi hakchang digi bioelectrical energy phangna bu honaba matamda miyoi adugi mind bu matrix ta thambiribani adubu nakoina control tawriba sangsara amabu Smith kumba program amana control tawkhrabadi nakoida energy amata phangbangam laroi maram asina karigumba adomna machine sing amadi miyoi bisinga gi lan asibu lephan ni hairabadi ai agent Smith haiba program asibu thingluge asumna mahaki wafam asida deus ex machina na su ayaba pirakpadagi zion da landana bagidamak changselakliba sentinel singbu tuminna lehenkre masi uraga morpheus na su neo machine city da yokre haiba khangbadagi makotagi kulai thatoktuna sentinel singi manakta thoklakle nayobi na su morpheus na kulai thadokpagi maram khangle adubu hauji karigumba neo na maithiba tarabadi zion da amukka hanna landa kigani haibu wafam asi deus na neo da khanghalaba matungda neo gi brain bu matrix ta connect tawduna neo bu matrix ta tharami matrix ta neo agent Smith ki manakta laklami matamduda Smith ki copy masing thingamdana leibusu neo na urami haujikti Smith ta oracle ki power su yaw khurba maramna neo mahaki makuta mai thiragani haibasi Smith na khanglami adubu neo na su Smith ta nahaki thorang punamak ngasigi nimitsida loinamak loisilagani haina hairaga man agent Smith amadi neo makoi ani khaki oiba hand to hand fight ama hokre asomna yamna sangna fight tongnaraba matungda neo na Smith ka mahaka lamba panaba ngamlaroi khangbadagi Smith ta ai haujikti mai thire aduna nahang na pamba tawru haina surrender tawkhre masidagi Smith na neo busu mahaki version amada onthokre matam asimakta da machine sing na neo gi hakchang da energy ama thajilaktuna neo na on kiba Smith ki version adu segaiduna pokhaikre asumna tawbasida matrix ta hek leiriba agent Smith ki copy sing su loinamak mangkhre loina neo su miyoi besingbu kannabu honabada mahaki su aroiba haibadu oikre haibadi mahakna masabu ka thokjakre asumna miyoi besinga machine singa soknaram libalan pham asi su loisin kiduna machine sing su zion city digi hankre matamdu da Smith na possess tawkiba oracle su neo amadi Smith na fight tawkiba mafamduda taaduna lehore lan asi loisin kibada zion gi miyam punamak harawnarami neo gi hakchang su machine sing na pukre asumna matrix ki taruk suba version reboot tawkre haujik matrix ki source oiriba architect oracle gi manakta laktuna oracle gi unarami oracle na architect ta hairei haujikti matam kuirabagi tungda miyoi besing amadi machine sing gi marakta santi porakle
architect-nasu khumlai ngamliba makai santi asi yamna sangna lehensi aduga kanagumbana matrix pu thadokpa pamlabasu mahakna maningtamna matrix thadoklaga satkiba yagani asumna makhoi ani gi marakta yanaba ama poraklaba matungda architect mafamdudagi satkhre hojik oracle gi manakta sati amadi serapsu laklami oracle na niyo gi damak phajaraba numit thokpagi saktam ama sembi baga loinana sati na aikhoina niyo bu amuk hanu uba phangleroidra haina hanglai oracle na nongma soidana urakhiba yai haina khumlai serap nasu oracle da adom na khangba ngambra haina hanglai oracle na aina karimata khangba ngamde adubu aina thajai haina pakum pibaga loinana phajaraba film asi matang asida loisille aroibada punamangpu amuka hanna khurumjari